ꯀꯩꯔꯛꯇꯒꯤ ꯊꯣꯉꯥꯝ ꯅꯕꯗꯤꯞ ꯇꯧꯖꯩ ꯁꯥꯔ ꯍꯣꯏ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯍꯥꯏꯕꯤꯌꯨ ꯑꯣꯖꯥꯗꯒꯤ ꯈꯪꯅꯤꯡꯕ ꯑꯍꯥꯟꯕꯃꯛꯇꯗ ꯂꯣꯛꯇꯥꯛ ꯔꯦꯗꯤꯑꯣ ꯑꯃꯁꯨꯡ ꯌꯦꯡꯁꯤꯟꯕꯤꯔꯤꯕ ꯁꯥꯔ ꯑꯅꯤꯕꯨꯁꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯅꯕꯒ ꯂꯣꯏꯅꯅ ꯇꯤꯚꯤꯒꯤ ꯆꯦꯅꯦꯜ ꯑꯃꯗ ꯌꯥꯎꯕꯤꯕ ꯃꯅꯤꯄꯨꯔꯒꯤ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯚꯥꯔꯠ ꯏꯁꯨ ꯂꯩꯉꯥꯛꯇ ꯆꯥꯎꯅ ꯊꯧꯗꯥꯡ ꯂꯧꯕꯤꯔꯤꯕ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯑꯣꯅꯔꯦꯕꯜ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯑꯥꯔ ꯀꯦ ꯔꯟꯖꯟꯅ ꯗꯤꯜꯂꯤꯗ ꯂꯩꯕ ꯃꯍꯥꯛꯀꯤ ꯍꯥꯎꯁ ꯍꯥꯏꯕꯗꯤ ꯍꯥꯎꯁꯇꯨꯒꯤ ꯃꯃꯤꯡꯗꯨꯃꯛꯇꯤ ꯑꯩꯍꯥꯛ ꯅꯤꯡꯁꯤꯡꯕ ꯊꯣꯛꯆꯗ꯭ꯔꯦ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯅꯤꯄꯨꯔꯒꯤ ꯃꯔꯝꯗ ꯋꯥꯐꯝ ꯑꯃꯈꯛ ꯃꯥꯅ ꯊꯝꯕꯤꯈꯤꯕ ꯋꯥꯐꯝ ꯑꯗꯨꯗꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯏꯔꯥꯡ ꯑꯁꯤ ꯅꯣꯡꯃꯩ ꯑꯃꯁꯨꯡ ꯕꯣꯝꯅ ꯂꯣꯏꯁꯤꯟꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯋꯥꯊꯣꯛ ꯑꯁꯤ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯁꯣꯂꯨꯁꯟꯅ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯄꯥꯟꯕꯤꯔꯤꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯗ ꯑꯩꯍꯥꯛꯅ ꯆꯦꯔꯣꯜ ꯑꯃ ꯊꯥꯈ꯭ꯔꯦ ꯍꯥꯏꯕ ꯃꯁꯤ ꯊꯦꯡꯉꯁꯨ ꯊꯦꯡꯅ ꯑꯐꯕ ꯈꯨꯗꯝꯗꯤ ꯑꯣꯏꯔꯒ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯄꯥꯔꯂꯥꯃꯦꯟ ꯐꯝꯃꯤꯉꯩꯗ ꯄꯨꯈꯠꯄꯤꯕ ꯑꯣꯏꯔꯝꯃꯒꯗꯤ ꯈꯤꯇꯪ ꯍꯦꯟꯅ ꯑꯦꯛꯁꯟꯁꯤ ꯂꯩꯒꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯂꯥꯛꯆꯔꯒ ꯁꯥꯔ ꯃꯦ 3 ꯊꯥ 10 ꯑꯁꯤ ꯐꯥꯎꯕꯗ ꯃꯅꯤꯄꯨꯔꯒꯤ MLA ꯃꯟꯇ꯭ꯔꯤ ꯄꯨꯝꯅꯃꯛꯁꯤ ꯃꯁꯛ ꯎꯕ ꯐꯪꯗꯕꯗꯒꯤ ꯃꯤꯌꯥꯝꯅ ꯃꯣꯏꯕꯨꯡ ꯈꯣꯡꯉꯒ ꯊꯤꯅꯈꯤꯕ ꯐꯥꯎꯕꯗ ꯃꯁꯛ ꯎꯔꯛꯇꯕ ꯀꯥꯟꯗ ꯍꯧꯖꯤꯛ ꯚꯣꯠ ꯃꯌꯥꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯒꯤ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯑꯗꯒꯤ ꯂꯝꯄꯥꯛ ꯅꯨꯡꯄꯥꯛ ꯀꯔꯤ ꯁꯦꯝꯒꯠꯁꯤꯒꯦ ꯀꯔꯤ ꯑꯋꯥꯠꯄ ꯂꯩꯕꯒꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯔꯗ ꯉꯥꯛꯏꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯃ ꯁꯦꯀꯨꯔꯤꯇꯤ ꯑꯔꯥꯝꯕꯥꯏ ꯀꯥꯡꯕꯨꯁꯤꯡꯒꯤ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯀꯟꯅ ꯑꯃ ꯚꯣꯠ ꯃꯃꯥꯡꯗ ꯇꯧꯔꯛꯄ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯂꯨꯄꯥ ꯀꯔꯣꯔ ꯑꯁꯨꯛ ꯊꯥꯗꯔꯛꯑꯦ ꯑꯗꯒꯤ ꯁꯦꯝꯒꯠ ꯁꯥꯒꯠꯄ ꯂꯨꯄꯥ ꯑꯁꯨꯛ ꯇꯧꯔꯦ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯆꯥꯛꯊꯣꯡ ꯒ꯭ꯌꯥꯁꯀꯤ ꯃꯃꯜ ꯂꯨꯄꯥ 50-100 ꯍꯟꯊꯔꯦꯅ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯃꯁꯤ ꯏꯟꯗꯤꯌా ꯒꯣꯔꯃꯦꯟꯅ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯈꯟꯕꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯁꯤꯒꯤ ꯇꯧꯕꯤꯃꯜ उतꯄ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ MP 2 ꯁꯔꯀꯥꯔ ꯄꯥꯏꯔꯤꯕꯁꯤꯡꯒꯤ ꯃꯔꯨꯑꯣꯏꯅ BJPꯒꯤ MP 2 ꯊꯥꯒꯠꯀꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯂꯥꯛꯆꯔꯒ ꯑꯩꯅ ꯑꯔꯣꯏꯕꯗ ꯁꯥꯔꯗꯒꯤ ꯈꯪꯖꯅꯤꯡꯕꯅ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯨꯝꯅ ꯄꯥꯔꯂꯥꯃꯦꯟꯗ ꯆꯠꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯥꯎꯇꯔ ꯑꯃꯁꯨꯡ ꯏꯟꯅꯔꯒꯤ ꯈꯥꯔꯤꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯁꯦ ngasi ꯐꯥꯎꯕꯗ ꯃꯃꯥꯡꯗꯒꯤ ꯑꯩꯅ ꯈꯪꯖꯔꯛꯄ ꯃꯇꯝꯗ ꯇꯨꯝꯃꯒ ꯂꯩꯕ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨꯁꯤ ꯑꯃꯐꯥꯎ ꯄꯨꯈꯠꯄ ꯉꯝꯗꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯑꯃꯨꯛ ꯍꯟꯅ ꯃꯈꯣꯏꯁꯤ ꯊꯥꯒꯠꯁꯤꯔ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯖꯤꯔꯣ ꯑꯋꯥꯔ ꯈꯛꯇꯗ ꯃꯗꯨꯗꯨ ꯅꯞꯁꯔꯤꯗ ꯈꯤꯖꯤꯛ ꯈꯛꯇꯪꯗ ꯉꯥꯡꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯗꯨ ꯑꯣꯏꯅ ꯑꯃꯨꯛꯁꯨ ꯊꯥꯒꯠꯁꯤꯔ ꯑꯔꯣꯏꯕꯗ ꯂꯥꯛꯆꯔꯒ ꯁꯥꯔ ꯋꯥꯐꯝꯁꯤ ꯍꯥꯏꯕꯤꯌꯨ ꯄꯣꯏꯟꯗ ꯑꯣꯏꯅ ꯍꯥꯏꯕꯤꯌꯨ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤꯕ ꯋꯥꯔꯁꯤ ꯑꯗꯣ ꯁꯥꯔ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯥꯔ ꯊꯥꯒꯠꯀꯨꯝꯁꯤꯔ ꯍꯥꯏꯕꯅꯤ ꯍꯧꯖꯤꯛ ꯊꯥꯒꯠꯇꯣꯔꯤꯕ ꯃꯤꯁꯤ ꯑꯩꯈꯣꯏꯒꯤ ꯃꯇꯤꯡ ꯂꯩꯕ ꯃꯔꯤꯟ ꯂꯩꯕ ꯃꯥꯅ ꯌꯥꯎꯔꯤꯕ ꯄꯥꯔꯇꯤꯗꯨꯒꯤ आइडियोलॉजी मसंग मुन्ना खंबा अदुदुगा पार्टी अमदगी पार्टी अमदा चोंथोक चोंथन तौदबनी अदगी अमना अखोगी ओइसल अवाद ओइना वा ngang ba ngamgadawa ni hoi thagatsari hoi khangjare thi thagate pamjaba adu thadagi wafam kitak taje ge sa sarbu thagatsari sa
ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯁꯥꯡꯅ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯦ ꯀꯩꯁꯨ ꯀꯣꯏꯁꯟꯗꯤ ꯃꯆꯥ ꯑꯃꯈꯛꯇꯅꯤ ꯑꯣꯖꯥ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏ BJPꯒꯤ ꯑꯗꯨꯝ ꯃꯁꯤ ꯑꯩꯈꯣꯏ ꯃꯁꯤꯗꯒꯤ ꯃꯅꯤꯄꯨꯔꯗꯒꯤ ꯑꯅꯤ ꯊꯥꯕꯅꯤ ꯑꯗꯨꯕꯨ ꯋꯥꯐꯝꯁꯤ ꯏꯐꯣꯡ ꯐꯣꯡꯗꯣꯛꯈꯤꯗꯕꯗꯒꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡꯗꯨꯗ ꯀꯣꯏꯁꯟ ꯍꯪꯕ ꯌꯥꯏ ꯌꯥꯗꯦ ꯁꯦꯅꯤꯌꯔꯇꯤꯒꯤ ꯀꯔꯤꯒꯤ ꯑꯗꯨꯒꯨꯝꯕ ꯐꯤꯕꯝ ꯂꯩ ꯀꯣꯏꯁꯟꯗꯨ ꯍꯥꯟꯅ ꯄꯤꯁꯟꯕꯗ ꯃꯗꯨ ꯌꯥꯏ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯑꯗꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩꯗꯅ ꯋꯥꯐꯝ ꯄꯨꯊꯣꯛꯇꯕꯒꯤ ꯃꯌꯥꯝꯅ ꯋꯥꯔꯧꯅꯕꯒꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯟꯗꯛꯁꯨ ꯃꯁꯤ ꯑꯩꯈꯣꯏ ꯊꯥꯒꯠꯀꯨꯝꯁꯤꯗ ꯉꯥꯡꯕ ꯉꯝꯕ ꯊꯥꯒꯠꯄꯅ ꯐꯕ꯭ꯔꯥ ꯑꯗꯨꯝ ꯀꯣꯏꯁꯟ ꯑꯋꯥꯔ ꯃꯇꯝꯗ ꯍꯪꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯁꯤꯅ ꯑꯣꯖꯥ ꯍꯥꯏꯕꯤꯔꯤꯕ ꯀꯣꯜꯂꯔꯒꯤ ꯋꯥꯐꯝꯁꯤ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤ ꯑꯣꯖꯥ ꯌꯥꯝ ꯁꯥꯡꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯈꯟꯅꯕ ꯋꯥꯐꯝꯁꯤꯡꯒꯤ ꯄꯔꯤꯡ ꯑꯃ ꯑꯗꯨꯝ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯤ ꯑꯗꯣ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯗꯨ ꯈꯟꯅꯕ ꯑꯗꯨꯝ ꯌꯥꯏ ꯉꯁꯥꯏꯒꯤ ꯑꯣꯅꯔꯦꯕꯜ MP ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯐꯝꯃꯤꯕꯁꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯃꯥ ꯀꯩꯅꯣ ꯑꯃ ꯃꯤꯅꯤꯁꯇ꯭ꯔꯤꯌꯦꯜ ꯕꯥꯔꯠ ꯑꯃꯁꯨ ꯐꯪꯉꯤ ꯍꯥꯏꯕꯗꯤ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯁ꯭ꯇꯦꯠ ꯀꯔꯦꯟ ꯑꯦꯐꯤꯌꯔꯁ ꯏꯗꯨꯀꯦꯁꯟ ꯄꯥꯏꯔꯤꯕꯅꯤꯀꯣ ꯃꯗꯨꯅ ꯃꯔꯝ ꯐꯣꯡꯗꯣꯛꯄ ꯌꯥꯕ ꯚꯣꯠ ꯃꯌꯥꯁꯤ ꯌꯧꯁꯤꯜꯂꯀꯥꯟꯁꯤꯗ ꯃꯣꯏꯒꯤꯁꯨ ꯌꯥꯝ ꯂꯨꯕ ꯃꯇꯥꯡ ꯑꯃ ꯍꯣꯏ ꯇꯧꯕꯕꯨꯗꯤ ꯁꯤꯇꯤꯡ MP ꯃꯌꯥꯝ ꯑꯃ ꯃꯣꯏ ꯇꯤꯀꯦꯠ ꯄꯤꯔꯣꯏꯗꯣꯏꯅꯤ ꯑꯗꯨꯒꯤ BJP ꯄꯥꯔꯇꯤꯒꯤ ꯑꯣꯏꯅ ꯑꯗꯨꯁꯨ ꯑꯗꯨꯝ ꯄꯥꯎꯁꯤ ꯅꯤꯡꯈꯣꯡ ꯂꯣꯏꯅ ꯑꯗꯨꯝ ꯈꯪꯅꯔꯤꯀꯣ ꯑꯗꯨꯒ ꯃꯤꯅꯤꯁꯇꯔ ꯑꯃ ꯑꯣꯏꯅ ꯀꯩꯅꯣꯁꯤ ꯄꯤꯗ꯭ꯔꯒꯗꯤ ꯇꯤꯀꯦꯠꯁꯤ ꯄꯤꯗ꯭ꯔꯒꯗꯤ ꯀꯔꯤ ꯊꯣꯛꯂꯛꯄ ꯍꯥꯏꯕꯒꯤ ꯄꯣꯠꯁꯨ ꯃꯣꯏ ꯑꯗꯨꯝ ꯈꯟꯅꯅꯤꯡꯉꯥꯏꯗꯤ ꯈꯔ ꯂꯩꯔꯝꯒꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯒꯤ MPꯁꯤ ꯃꯥꯁꯤ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯒꯁꯨ ꯂꯩꯕꯥꯛ ꯄ꯭ꯔꯖꯥꯁꯤꯅ ꯃꯥꯒꯤ ꯇꯉꯥꯏꯐꯗꯕ ꯃꯇꯥꯡꯗ ꯍꯥꯏꯇꯥꯔꯦ ꯃꯥꯁꯦ ꯁꯨꯃꯥꯏ ꯀꯥꯟꯅꯗꯦ ꯍꯥꯏꯔꯕꯨꯗꯤ ꯌꯥꯗꯦ ꯀꯥꯟꯅꯕ ꯐꯪꯕ ꯃꯤ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯤꯀꯣ ꯑꯗꯣ ꯇꯉꯥꯏꯐꯗꯕ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯂꯅꯥꯏ ꯀꯥꯟꯅꯕꯗꯨ ꯅꯠꯇꯕ ꯂꯩꯕꯥꯛꯀꯤ ꯑꯣꯏꯅ ꯀꯥꯟꯅꯕ ꯀꯔꯤ ꯇꯧꯈꯤꯕꯒꯦ ꯍꯥꯏꯕꯒꯤ ꯋꯥꯍꯪꯁꯦ ꯍꯥꯡꯕ ꯀꯥꯟꯗꯗꯤ खितंग जीरो चले हाइदि मियामना पाम्बा दरकार लेबा मतमदा एबाइल ओइगिदबा हाइताइ फंगबा ngमगिदबको अदुना मरम ओरकांदा हुजिकि करिगुंबा इलेक्शन दा फिल तौरागदि इलेक्शन दा कुमागदि मियामना करी हाइगदगे हाइसि हानिङाइ लेतदना मदुगी हाइनबा मचा खरा थिबगी मोंगसु माल अदगी अदुम खंगमनि करोमबु हुजिक सिटिंग MLA सी कैंडिडेट रन थातों मतमदा कमाइना वोट काबा ngमदोरिनो हाइबगी क्वेश्चन सी BJP मनुगु सदुम लेना दो माल हाइदि इवन BJP दा हाना वोट पिरंबा कोई मंडल सिंगी के नो सिंसी मोहन वोट पिरकदब मानदे हंदकी बतांगिदको अदुना अदुगम फिगम दो लेबदुदा खितंग मोइसो तेदो तेजिंगी करिगी कुमनबो वाफम करा आइना सिबौदी तराइबौदी करिदि तौगिगे गा नतिगलपदा तौगिबा तबक खरा सुम कोई खुदम संग मोइबे याबा अदुम मसामरम अरेबा खरा दुम तिरगा पुथोकपदुने न लवरमदो माले मयाम होय कोलरगी सेंस तसो दमाने लवो माले अदा होंगोंगिन तौद्रिबा हारगदि अदुम हंदकसे चोंबा याददना चोंगिंग अदुम चोंबदि चोंगद्रबनिको होय होय केनदगी BJP दे यावसनबा बौगी थाकुदे लेरसु अदुदगी अमु हंदोगा चोंथोरपै पोति क्या उगिदिबा अदुना कैंडिडेटसी एनी थोलकदोरिबसिंसी अदुम मागी मागी पार्टी दा अदुम थोंगरतोबुदि माले तबुदबु जे कोलरने हमरोय बोरम को तंबिरमे political ideology मागी के मदु जेंगबा म मतौ ताइ सागी वा ngange नाइसि सागी लाइरिबा पार्टी दुगी political structure दिसम खा पोले अखोय कनोसी कनोना MP ना हाइबदु नतबदा सागी honorable CM नसु ngarang हाइगी बलोंदा खरा सागी कनोसे खबरदे यावबनि को आइना जेसे होय जा कोलरसिंग ना बुद्धि पुकट पिरकते आइना सुम थेंगनबदु मरी लेनना सुम पंजबय वानी हाइबियो मिनिस्टर सिनबा बाबा सेंट्रल लीडर सिंग के अयाबा यावद्रदि यादबय फियम मा फोंगदोर केंगना अदो तसेंगा मिनिस्टर सिनबा दुदि सिदा मिनिस्टर की केनोदा लोइना लेबा पोनी माना लोइना तौजबा ngमगदो अदु ngमद्रेना सरेंडर तौबा मानबा मंगरांग लोंदा अमी यावरे अदगी सेंटर का मरुप ओइद्रदि मणिपुर कन्बा ngमोय हाइबगी लोंदा अमसु हाइपे यावरे सेंटर का मरुप ओइबा जे करि यातनो अखोय सि तोंगान तारबरा आदि तोंगान बलेबा अमरा सेंटर का मरुप ओइबा जे करमाइना ओइदोरि मरुप ओइदबा मतांगा यावरे चला दगी अदुगुंबगी तोंगानबा कनो अमक लॉजिकल खितंग ओइदबा लोंदा खरा ngarang si tholokpa uye mayamna unabani adu aragadi sigi
ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯒꯤ ꯃꯥꯒꯤ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯁ꯭ꯇꯔꯛꯆꯔꯁꯤ ꯑꯩꯈꯣꯏꯒ ꯆꯥꯟꯅꯔꯤꯕ꯭ꯔꯥ ꯆꯥꯟꯅꯗꯕ꯭ꯔꯥ ꯑꯗꯒꯤ ꯃꯤꯌꯥꯝꯁꯤꯒ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯑꯩꯈꯣꯏꯒꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯁꯤꯁꯇꯦꯝꯁꯤꯒ ꯆꯥꯟꯅꯕ꯭ꯔꯥ ꯆꯥꯟꯅꯗꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪꯁꯤꯁꯨ ꯌꯥꯝ ꯈꯟꯊꯅꯤꯡꯉꯥꯏ ꯑꯣꯏꯔꯦ ꯃꯅꯤꯄꯨꯔꯒꯤ ꯀꯦꯁꯀꯤ ꯃꯈꯥꯗꯀꯣ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯁꯤꯗꯒꯤ ꯆꯠꯀꯗꯕ ꯑꯦꯝꯄꯤꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯁꯨꯁꯤ ꯄꯨꯈꯠꯂꯒ ꯋꯥ ꯉꯥꯡꯕ ꯉꯝꯒꯗꯒꯦꯅ ꯍꯥꯏꯁꯤ ꯕꯤꯖꯦꯄꯤ ꯄꯥꯔꯇꯤꯗꯒꯤ ꯆꯠꯂꯒꯗꯤ ꯉꯝꯗꯧꯕ ꯃꯥꯟꯗꯕ ꯄꯣꯠꯁꯤ ꯉꯥꯡꯅ ꯎꯔꯦ ꯃꯌꯥꯝꯁꯦ ꯑꯩꯃꯛꯅ ꯃꯁꯤ ꯆꯞ ꯆꯥꯅ ꯍꯥꯏꯕꯕꯨꯗꯤ ꯍꯥꯏꯅꯤꯡꯗꯦ ꯑꯗꯨꯝ ꯃꯌꯥꯝꯗꯤ ꯂꯣꯏ ꯎꯔꯁꯤ ꯀꯣꯂꯔꯒꯤ ꯀꯩꯅꯣꯗ ꯀꯩꯅꯣꯗꯁꯨ ꯑꯗꯨꯝ ꯌꯥꯎꯔꯦꯀꯣ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯑꯗꯨ ꯎꯅꯔꯒ ꯂꯩꯔꯦ ꯑꯗꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯁꯨ ꯇꯥꯏ ꯉꯁꯥꯏꯒꯤ ꯑꯌꯥꯕ ꯌꯥꯎꯗ꯭ꯔꯒꯗꯤ ꯋꯥ ꯉꯥꯡꯉꯝꯗꯦ ꯖꯦꯄꯤ ꯃꯁꯥꯅꯁꯨ ꯐꯣꯡꯗꯣꯛꯆꯈꯤꯕꯀꯣ ꯑꯌꯥꯕ ꯄꯤꯔꯛꯇꯕꯅꯤ ꯍꯥꯏꯅꯀꯣ ꯑꯩꯈꯣꯏꯗꯤ ꯑꯗꯨꯒꯨꯝꯕ ꯃꯥꯒꯤ ꯂꯩꯖꯔꯤꯕ ꯃꯥꯅ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯤꯕ ꯃꯐꯝꯗꯨꯒꯤ ꯏꯁꯨꯗꯨ ꯈꯟꯅꯅꯕꯒꯤ ꯑꯌꯥꯕ ꯄꯤꯗꯕ ꯑꯗꯨꯒꯨꯝꯕ ꯄꯥꯔꯇꯤ ꯑꯥꯏꯗꯤꯌꯣꯂꯣꯖꯤꯒꯤ ꯀꯩꯅꯣ ꯃꯈꯥꯗ ꯂꯥꯛꯄ ꯀꯥꯟꯗ ꯍꯥꯏꯕꯗꯤ ꯑꯣꯜꯃꯣꯁ ꯁꯦꯟꯇ꯭ꯔꯦꯂꯤꯖꯝ ꯗꯤꯛꯇꯦꯇꯔꯁꯤꯞꯀꯤ ꯀꯩꯅꯣꯗ ꯆꯠꯈꯤꯕ ꯄꯣꯠ ꯑꯃ ꯑꯣꯏꯔꯒꯗꯤ ꯄꯥꯔꯇꯤ ꯗꯤꯁꯤꯄ꯭ꯂꯤꯟꯗꯨꯅ ꯑꯗꯨ ꯌꯧꯅ ꯁ꯭ꯇꯤꯛ ꯑꯣꯏꯈ꯭ꯔꯕ ꯑꯣꯏꯔꯒꯗꯤ ꯑꯗꯨꯒꯨꯝꯕ ꯄꯥꯔꯇꯤꯗꯨꯗꯤ ꯑꯩꯈꯣꯏ ꯃꯤꯁꯤꯡ ꯌꯥꯝꯗꯕ ꯃꯤꯁꯤꯡ ꯈꯔ ꯈꯛꯅ ꯀꯩꯅꯣ ꯑꯣꯏꯖꯕ ꯈꯨꯟꯅꯥꯏ ꯁꯤꯒꯨꯝꯕꯗꯗꯤ ꯑꯗꯨ ꯈꯤꯇꯪ ꯆꯥꯟꯅꯒꯗꯧꯕ ꯃꯥꯟꯗꯦꯅ ꯈꯜꯂꯦ ꯁꯦꯝ ꯑꯗꯨꯒꯤ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ ꯁꯥꯎꯠ ꯏꯟꯗꯤꯌꯥꯗ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯕꯦꯡꯒꯣꯜꯒꯨꯝꯕ ꯃꯥꯒꯤ ꯑꯦꯊꯅꯤꯛ ꯒ꯭ꯔꯨꯞ ꯈꯔ ꯆꯥꯎꯅ ꯍꯤꯡꯕ ꯀꯥꯡꯕꯨꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯕꯤꯖꯦꯄꯤꯅ ꯈꯣꯡꯗꯥꯕ ꯉꯝꯗꯕꯁꯤꯁꯨ ꯑꯗꯨꯅ ꯑꯣꯏꯔꯝꯕ ꯌꯥꯏꯅ ꯈꯜꯂꯦ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯕꯅꯤꯀꯣ ꯑꯩ ꯑꯗꯣꯝꯗ ꯌꯥꯝ ꯀꯟꯅ ꯅꯩꯅꯖꯕ ꯃꯤꯕꯨꯗꯤ ꯅꯠꯇꯦ ꯁꯨꯝ ꯄꯨꯔꯛꯄꯒꯤ ꯋꯥꯅꯤ ꯇꯥꯃꯤꯜ ꯅꯥꯗꯨꯗ ꯀꯦꯔꯂꯥꯗ ꯑꯗꯒꯤ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁꯇ ꯑꯗꯒꯤ ꯀꯩꯅꯣꯗ ꯃꯣꯏ ꯈꯣꯡꯗꯥꯕ ꯉꯝꯗꯦꯗꯅꯀꯣ ꯕꯦꯡꯒꯣꯜꯗ ꯆꯪꯕ ꯉꯝꯗꯦꯗꯅ ꯑꯣꯟꯂꯤ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯤ ꯕꯦꯜꯠꯅ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕ ꯁ꯭ꯋꯥꯏꯁꯤ ꯈꯛꯇꯗ ꯃꯣꯏꯒꯤ ꯀꯩꯅꯣꯁꯤ ꯑꯌꯥꯝꯕ ꯂꯩꯌꯦꯕ ꯀꯟꯁꯦꯟꯇ꯭ꯔꯦꯠꯁꯦ ꯑꯌꯥꯝꯕ ꯁ꯭ꯋꯥꯏꯗ ꯇꯧꯔ ꯂꯩꯌꯦꯕ ꯑꯗꯨ ꯃꯣꯏꯒꯤ ꯉꯁꯥꯏꯒꯤ ꯁꯦꯟꯇ꯭ꯔꯦꯂꯤꯖꯝ ꯀꯩꯅꯣꯁꯤꯗ ꯈꯔ ꯍꯦꯟꯅ ꯀꯟꯁꯤꯟꯈꯤꯕ ꯑꯗꯒꯤ ꯗꯤꯛꯇꯦꯇꯣꯔꯤꯌꯦꯜ ꯑꯣꯏꯕ ꯀꯦꯔꯦꯛꯇꯔ ꯈꯔ ꯃꯣꯏꯗꯤ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯀꯨꯞꯅ ꯅꯩꯅꯕ ꯆꯪꯉꯦ ꯑꯗꯨꯒꯨꯝꯕꯗꯨ ꯀꯔꯤꯒꯨꯝꯕ ꯂꯩꯔꯝꯃꯒꯗꯤ ꯄꯣꯂꯤꯇꯤꯀꯦꯜ ꯑꯥꯏꯗꯤꯌꯣꯂꯣꯖꯤꯗ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯌꯥꯎꯔꯝꯃꯒꯗꯤ ꯋꯤ ꯁꯨꯗ ꯑꯦꯚꯣꯏꯗ ꯁꯆ ꯇꯥꯏꯞ ꯑꯣꯐ ꯄꯥꯔꯇꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯄꯥꯔꯇꯤꯗꯨꯗꯤ ꯑꯩꯈꯣꯏ ꯑꯗꯨ ꯃꯆꯥꯁꯤꯡꯅꯗꯤ ꯑꯦꯚꯣꯏꯗ ꯇꯧꯕ ꯆꯨꯝꯒꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯈꯜꯂꯦ ꯑꯗꯨ ꯍꯥꯏꯅ ꯑꯩ ꯑꯇꯣꯞꯄ ꯀꯩꯅꯣꯁꯤꯡ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡ ꯂꯣꯏꯅ ꯐꯔꯦ ꯍꯥꯏꯕꯒꯤꯗꯤ ꯅꯠꯇꯦ ꯃꯗꯨ ꯀꯨꯞꯅ ꯅꯩꯅꯕ ꯑꯗꯨꯝ ꯂꯣꯏ ꯆꯪꯉꯦꯀꯣ ꯃꯁꯥꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯀꯩꯅꯣ ꯐꯖꯅ ꯂꯩꯖꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤ ꯃꯥꯒꯤ ꯀꯩꯅꯣ ꯂꯩꯒꯗꯧꯕꯅꯤ ꯐꯤꯂꯣꯁꯣꯐꯤ ꯑꯃ ꯂꯩꯖꯒꯗꯕꯅꯤ ꯑꯗꯒꯤ ꯃꯥꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯊꯤꯑꯣꯔꯤ ꯃꯣꯏꯅ ꯐꯣꯂꯣ ꯇꯧꯕ ꯑꯥꯏꯗꯤꯌꯣꯂꯣꯖꯤꯀꯦल ꯊꯤꯑꯣꯔꯤ ꯂꯩꯒꯗꯕꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯃꯔꯨꯑꯣꯏꯅ ꯃꯣꯏꯒꯤ इकोनॉमिक सेटअप कदोमदगी कमायना लाई मोई करंबा माइकेदा चली हाबा को कनागी फेवर थबक तवी हाबा पोसी यम कुमी येंगदबनी पॉलिटिकल पार्टी सी बकांदा अदुनी ओवरऑल वर्ल्ड की वइना पॉलिटिकल ग्रुप से अहुम तोंगा कोइना डिवाइड तोरे येंगनिसे लेफ्ट अदगी राइट सेंट्रिस्टान येंगनिसे अदुनेबा अदुदा कितंग हेंजन कोगी अल्ट्रा लेफ्ट अल्ट्रा राइट काना पोपा अदुगुंबा क्रसु लेबिदि लेको अदु मदुगी केनो सिमुन येंगा कांदा अखोसी करंबा मायोंदा चला कांदा अखोगी फबोय कदगेसे आदि मरोइना कोगी मणिपुर से अयामबना ख्वाइदगी वांगबा पैसा पाइबगी चांगसे मिडल क्लास अपर मिडल क्लास साइडगी पंगेन हेनबा केनो नत्तेबा कोइसिबो अदुना सिगी ग्रुप सिना यामेना थावांगिबा कोगी पैसा याम पाइगिबा कांबुगी केनोदुदा एथनिक क्लास दा कोने कोलोतो बंगंगद्रा ngमोइद्रा हाइबगी पोसिसु ओइ कम्पिटिटिव तौगदबने चंगबा ngमनाबुदि होनगदौनेबा अदैदा मदु उजिगी लेरि फिल्म दा मदु ngमगद्रा ngमोइद्रा अदुदा चंगे नाय तारगदि करंबा पॉलिटिकल आइडियोलॉजी दे करंबा पॉलिटिकल फिलोसॉफी दा अखोने मदु फॉलो तौरगदि यागदगे अखोगी फिल्म से तगदगे गासे याम कुमना गंदा निङाय बकले सिदि मिशन नदि पाक्यान ताररोय पॉलिटिकल लीडरसिंग मियाम दा कन्वे तौबिगदबो मखंनि मिस्टेको अदुबो अखोई सामौजि पॉलिटिकल कुंबा नत्रिबनिना अखोगी तौमति नत्ते हारकनि मयामना अदु कोइ कनोसिंगना पॉलिटिकल लीडरसिंग नसु बसिगे कंसेप्ट तबना लेबियो ना एडवाइस समझे ओइ थागचरि ओजा कॉल होचगे हेलो हेलो गुड मॉर्निंग आई मयांग इफान दा यंगौने सा आरनी बुजु आमबदा तराम नोक्सरी हाइबियो कोई अफब मिउ खंजे दि सुम हाइबा अदगी मियाम नि ज्ञान ताउ मियाम ज्ञान ता जे अजु सुम हाइनाबा मसीगी मतांगिदा सेंट्रल की पार्टी द काबा मी है जे कोई जे सेंट्रल की लीडर की
ꯖꯀꯥ ꯌꯦꯡꯉꯒ ꯂꯩꯕꯁꯤ ꯉꯁꯤ ꯉꯔꯥꯡꯒꯤꯗ ꯅꯠꯇꯦ ꯑꯗꯨꯝ ꯃꯤꯁꯥꯡꯁꯤꯅ ꯂꯥꯛꯑꯦ ꯍꯥꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯃꯣꯏꯅ ꯂꯦꯞꯄꯣꯏ ꯂꯦꯞꯄ ꯐꯝꯃꯣꯏ ꯐꯝꯕ ꯃꯁꯤ ꯍꯣꯏ ꯃꯃꯥꯡ ꯈꯛꯇ ꯇꯧꯗꯕꯗꯤ ꯃꯌꯥꯝ ꯌꯥꯎꯈꯤ ꯍꯥꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗꯒꯤ ꯀꯩꯗꯒꯤ ꯑꯂꯤꯃꯨꯗꯤꯟꯅꯒ ꯄꯥꯜꯂꯤꯉꯩꯒꯤ ꯑꯗꯣ ꯇꯧꯋꯦꯗꯤ ꯂꯣꯏꯅꯗꯤ ꯍꯥꯏꯕꯗꯤ ꯉꯝꯃꯣꯏ ꯑꯗꯨ ꯍꯟꯗꯛꯇꯤ ꯈꯔꯗꯤ ꯎꯔꯦ ꯑꯗꯨ ꯎꯔꯤꯕꯁꯤꯅ ꯀꯗꯥꯏꯗ ꯁꯣꯛꯂꯛꯀꯦꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯏꯁꯥꯅ ꯏꯁꯥꯒꯤ ꯂꯩꯉꯥꯛꯆꯒꯗꯕꯁꯤꯗ ꯂꯩꯉꯥꯛꯂꯣꯟ ꯀꯥꯏꯔꯛꯄꯗꯒꯤ ꯑꯋꯥ ꯑꯅꯥ ꯃꯌꯥꯝ ꯅꯪꯉꯤꯁꯦ ꯁꯤ ꯎꯔꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯃꯊꯪꯒꯤ ꯊꯥꯒꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯁꯦ ꯃꯤꯍꯨꯠꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯔꯒꯤ ꯖꯀꯥ ꯌꯦꯡꯉꯒ ꯂꯩꯒꯗꯧꯕ ꯍꯧꯖꯤꯛ BJPꯗꯤ ꯂꯩꯔꯦ ꯁꯤ ꯃꯌꯥꯝꯅ ꯎꯔꯦ ꯈꯪꯅꯈ꯭ꯔꯦꯕ ꯃꯥꯁꯦ ꯐꯠꯇ꯭ꯔꯦꯅ ꯇꯣꯛꯍꯜꯂꯁꯦꯕ ꯑꯗꯨꯒ ꯑꯃ ꯊꯥꯔꯁꯦ ꯊꯥꯗꯣꯏꯕ ꯃꯤꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯊꯥꯗ꯭ꯔꯤꯉꯩꯁꯤꯗ ꯑꯩꯈꯣই ꯉꯥꯡꯅꯔꯤꯕ ꯃꯌꯥꯝ TV ꯗꯤꯁꯀꯁꯟꯗ ꯔꯦꯗꯤꯑꯣꯗ ꯈꯕꯔꯗ ꯏꯅꯔ ꯉꯥꯡꯅꯩ ꯃꯌꯥꯝꯁꯤꯅ ꯄꯨꯟꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯃꯤꯍꯨꯠꯁꯤ ꯍꯌꯦꯡ ꯅꯪꯅ ꯀꯩꯒꯨꯝꯕ ꯁꯨꯃꯥꯏꯅ ꯀꯥꯈꯤ ꯇꯥꯔꯒꯗꯤ ꯃꯣꯏꯅ ꯇꯧꯔꯤ ꯁꯨꯃꯥꯏꯅ ꯅꯪꯁꯨ ꯇꯧꯒꯗ꯭ꯔꯥ ꯇꯧꯗꯣ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣই ꯚꯣꯠ ꯄꯤꯕ ꯉꯝꯃꯣꯏ ꯅꯪ ꯊꯥꯒꯠꯄ ꯉꯝꯃꯣꯏ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯍꯥꯟꯅ ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯍꯧꯔꯒ ꯊꯥꯒꯠꯄꯅ ꯆꯨꯝꯃꯣꯏꯗ꯭ꯔꯥ ꯃꯁꯤꯅ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯃꯇꯪꯒ ꯍꯥꯏꯖꯔꯕꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯣꯏ ꯃꯃꯤꯡꯕꯨꯛꯇꯤ ꯂꯥꯎꯊꯣꯛꯇ꯭ꯔꯤꯀꯣ ꯄ꯭ꯔꯣꯐꯦꯁꯔ ꯕꯤꯃꯣꯟ ꯑꯃꯁꯦ ꯑꯩꯈꯣꯏꯒꯤ ꯆꯞ ꯆꯥꯕ ꯈꯪꯗ꯭ꯔꯤ ꯑꯗꯨꯕꯨ ꯈꯔ ꯈꯟꯅꯕ ꯈꯔꯗꯤ ꯂꯩꯔꯤ ꯑꯗꯨꯒꯤ ꯋꯥꯅꯤ ꯑꯗ ꯍꯥꯏꯐꯦꯠ ꯈꯜꯂꯛ ꯇꯥꯔꯒꯗꯤ ꯊꯥꯗꯣꯔꯛ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯂꯧꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯇꯦꯟꯇꯛꯅ ꯑꯗꯨꯝ ꯍꯣꯏ ꯃꯁꯤꯗ ꯃꯤꯑꯣꯏ ꯑꯃꯗ ꯑꯀꯛꯅꯅ ꯃꯁꯤ ꯃꯇꯤꯛ ꯆꯥꯏ ꯃꯁꯤꯗ ꯄꯤꯌꯣ ꯍꯥꯏꯕꯁꯤꯗꯤ ꯀꯅꯥꯃꯠꯇꯅ ꯍꯥꯏꯕ ꯌꯥꯔꯣꯏ ꯃꯁꯤꯗꯤ ꯃꯥꯒꯤ ꯑꯄꯥꯝꯕ ꯃꯥꯒꯤ ꯔꯥꯏꯠꯇꯨꯒꯤ ꯃꯈꯥ ꯄꯣꯜꯂꯤ ꯂꯩꯗꯅ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯗꯒꯤ ꯇꯥꯃꯤꯟꯅꯁꯤ ꯋꯥꯐꯝꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯍꯣꯏ ꯀꯩꯅꯣꯅꯁꯨ ꯑꯦꯡꯀꯔꯅꯁꯨ ꯍꯥꯏꯕꯤꯔꯤ ꯃꯤꯗꯤ ꯄꯟꯅꯗꯕꯤꯗ ꯑꯩ ꯊꯕꯛꯄ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯄꯟꯅꯔꯤꯕꯁꯤꯡꯒꯤ ꯃꯇꯥꯡꯗ ꯑꯩ ꯈꯤꯇꯪ ꯊꯝꯖꯒꯦ ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ ꯃꯤ ꯑꯐꯕ ꯈꯟꯁꯦꯅ ꯍꯥꯏꯁꯦ ꯃꯤꯅꯗꯤ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛ ꯄꯨꯗꯣꯔꯤꯁꯦ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯅ ꯄꯨꯕꯅꯤ ꯁꯤꯃ ꯅꯝꯕꯔ 1 ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯁꯤ ꯑꯗ ꯍꯥꯏꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯗꯨꯗ ꯆꯪꯒꯗꯧꯔꯤꯕ ꯃꯤꯁꯦ ꯁꯤ ꯇꯧꯕꯣꯛ ꯑꯣꯏꯅ ꯆꯪꯉꯕ ꯍꯥꯏꯗꯤ ꯃꯥꯅ ꯆꯪꯉꯤꯕ ꯄꯥꯔꯇꯤꯗꯨꯗ ꯃꯥꯁꯤ ꯃꯐꯝ ꯅꯦꯝꯕ ꯍꯥꯏꯇꯥꯔꯦ ꯃꯤꯒꯤ ꯄꯥꯔꯇꯤꯗꯨꯗꯤ ꯃꯥꯒꯤ ꯀꯦꯗꯔ ꯔꯦꯡ ꯍꯥꯏꯕ ꯑꯃ ꯂꯩꯖꯩꯀꯣ ꯍꯥꯏꯔꯤꯕ ꯀꯦꯗꯔ ꯔꯦꯡꯇꯨꯗ ꯃꯐꯝ ꯅꯦꯝꯃꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯍꯥꯃꯨ ꯑꯗꯨꯝ ꯇꯥꯅꯤ ꯁꯤꯅ ꯅꯝꯕꯔ 1 ꯑꯩꯈꯣꯏ ꯈꯟꯅꯒꯗꯕꯅꯤ ꯃꯤ ꯐꯅꯌꯥꯝ ꯐꯕ ꯑꯣꯏꯔꯁꯨ ꯑꯩ ꯂꯅꯥꯏ ꯑꯣꯏꯅ ꯍꯦꯛꯇ ꯈꯣꯡ ꯊꯤꯜꯂ ꯉꯥꯡꯒꯦꯗꯤ ꯌꯥꯔꯣꯏ ꯄꯥꯔꯂꯤꯌꯥꯃꯦꯟꯒꯤ ꯅꯤꯌꯝ ꯂꯩ ꯃꯥꯒꯤ ꯀꯩꯅꯣꯒꯤ ꯀꯟꯗꯛ ꯄ꯭ꯔꯣꯁꯤꯖꯔ ꯇꯣꯉꯥꯟꯅ ꯂꯩꯖꯩꯀꯣ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯒꯗꯕ ꯄꯣꯠꯅꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃꯗ ꯃꯥꯒꯤ ꯀꯥꯔꯤꯕ ꯃꯤ ꯃꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯡ ꯑꯁꯨꯛ ꯄꯤ ꯑꯗꯒꯤ ꯄꯨꯡ ꯑꯁꯨꯛ ꯀꯩꯅꯣ ꯇꯧꯅꯤ ꯍꯥꯏꯕ ꯋꯥ ꯂꯩꯅꯤ ꯑꯗꯒꯤ ꯃꯅꯤꯄꯨꯔ ꯉꯥꯛꯇ ꯊꯥꯡꯒꯠꯀꯦ ꯍꯥꯏ ꯌꯥꯄꯣꯟꯇꯦ ꯀꯦꯔꯂꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯑꯝꯒꯅꯤ ꯇꯥꯃꯤꯜ ꯅꯥꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯑꯝꯒꯅꯤ ꯒꯋꯥꯒꯤ ꯀꯔꯤꯒꯤ ꯃꯌꯥꯝ ꯂꯥꯛꯑꯝꯒꯅꯤ ꯂꯥꯛꯏꯕ ꯃꯌꯥꯝꯗꯨ ꯑꯀꯛꯅ ꯐꯝꯃꯤꯕ ꯁꯦꯁꯟꯗꯨꯒꯤ ꯃꯅꯨꯡꯗ ꯃꯥꯒꯤ 0 ꯑꯋꯥꯔ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯀꯩꯅꯣ ꯈꯔꯗ ꯄꯨꯡ ꯀꯌꯥ ꯐꯪꯉꯤ ꯑꯩꯈꯣꯏꯗ ꯍꯥꯏꯕ ꯄꯣꯠ ꯂꯩꯒꯅꯤ ꯑꯗꯨꯒꯤ ꯀꯟꯗꯛ ꯄ꯭ꯔꯣꯁꯤꯖꯔ ꯃꯌꯥꯝ ꯑꯃ ꯂꯩꯖꯩ ꯃꯗꯨ ꯍꯦꯛꯇ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟ ꯀꯥꯜꯂꯒ ꯑꯩ ꯑꯀꯪꯕꯅꯦ ꯑꯍꯩꯕꯅꯦꯅ ꯍꯦꯛꯇ ꯄꯪꯂꯥꯎ ꯂꯥꯎꯔꯁꯨ ꯌꯥꯕ ꯅꯠꯇꯦ ꯑꯗꯣ ꯐꯪꯉꯤꯕ ꯇꯥꯏꯃꯤꯡ ꯈꯔꯗꯤ ꯃꯅꯨꯡꯗ ꯊꯣꯏꯕ ꯏꯁꯨꯗꯨ ꯃꯔꯤꯛ ꯆꯨꯝꯅ ꯄꯨꯈꯠꯄ ꯉꯝꯕ ꯃꯤ ꯍꯥꯏꯕ ꯑꯃꯈꯛꯇꯤ ꯃꯊꯧ ꯇꯥꯏ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯊꯥꯒꯠꯂꯨꯔꯤꯁꯤꯅ ꯑꯗꯨ ꯉꯝꯗꯕꯒꯤ ꯄꯣꯠꯇꯨꯅꯤ ꯃꯣꯏꯗ ꯃꯇꯝꯗꯨ ꯁꯨꯡꯐꯝ ꯐꯪꯉꯝꯃꯣꯏ ꯍꯥꯏꯅꯤꯡꯉꯥꯏꯗꯤ ꯂꯩꯇꯦ ꯄꯥꯔꯇꯤ ꯑꯆꯧꯕꯗ ꯈꯟꯅꯕꯅꯤ ꯃꯇꯝꯗꯤ ꯐꯪꯒꯗꯧꯕꯅꯤ ꯃꯣꯏꯁꯦ ꯑꯗꯣ ꯀꯩꯅꯣ ꯇꯧꯕ ꯉꯝꯗꯕ ꯑꯟꯕ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯗꯨ ꯇꯧꯕꯤꯒꯗꯕꯅꯤ ꯑꯗꯣ ꯄꯥꯔꯇꯤꯁꯦ ꯅꯦꯁꯅꯦꯜ ꯄꯥꯔꯇꯤ ꯑꯣꯏꯔꯁꯨ ꯌꯥꯏ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤ ꯑꯣꯏꯔꯁꯨ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯇꯧꯕꯇꯕꯨ ꯄꯥꯔꯇꯤꯗꯨꯒꯤ ꯃꯥꯒꯤ ꯃꯥꯏꯌꯣꯟ ꯆꯨꯝꯕ ꯉꯝꯕ ꯄꯥꯔꯇꯤꯗꯨꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯤꯕ ꯃꯥꯒꯤ ꯇꯣꯞ ꯀꯩꯅꯣꯗꯣ ꯑꯗꯨꯗ ꯌꯥꯎꯕ ꯉꯝꯕ ꯃꯤ ꯑꯣꯏꯒꯗꯕꯅꯦꯕ ꯍꯟꯗꯛꯀꯤ ꯇꯣꯛꯁꯤ ꯃꯃꯥꯡꯒꯤꯗ ꯑꯩꯈꯣꯏꯅ ꯗꯥꯛꯇꯔ ꯅꯔ ꯀꯟꯅ ꯍꯥꯏꯅꯈꯤꯁꯦ ꯗꯥꯛꯇꯔ ꯅꯔꯁꯤ ꯃꯇꯝꯗꯨꯗ ꯃꯥꯁꯤ ꯀꯩꯅꯣꯅꯦꯕ ꯃꯣꯏ ꯅꯦꯁꯅꯦꯜ ꯑꯦꯖꯨꯀꯦꯇꯤቭ ꯃꯦꯝꯕꯔꯅꯦꯕ ꯍꯥꯏꯕꯗꯤ ऑल इंडिया की पॉलिसी सेमीबा पार्टी की बॉडी दुगी मेंबर ने माना हाइब वा चटप मी ने अदुगुंब मी दु थासे ने कोइना हाइबनि मयामना पंगबदगी हाइदरा केनो तोबदगी हाइदरा याई केना मिना 35 दं फंगासु मदु आइनि लौनि ना हाइब ngamba mi da du nara uigebा matamda अदुगुंब दुदि कोइना खलौद्रेबा अदुगी असोइबदुनि को नराउजी लेपकनी मंगोंदा बोतादो नत्रग लेपो अदुगी वाल खंगदे नरागी आइदि याउजर रोइबु आइग्रे मंगामचे वारोबा म लैग्रे मागिदि को बो लेप्सर रोइबु मयामदा लाउथो लैग्रे अदुना तोंगानबा पोटमा होइग्रेसनो
ada masagi kenose aikogi aina political philosophy ki matang ngi su pu khala amina aina haini ni aikoi ji political participation ngamdriye aikoi isa si political consensus oi dabne sa kolana miyam singbiu hai adu hai biu hai na hai bedo aikoi gi center se kada de lege da aikoi gi politician si che gi national politics ki level si da keno bu oiro regional bu oiro adagi national gi thak bu oiro aikoi ji sang bangamde Northeast gi kitang changi si tie sangma matamda ba kara makog yong na changam me ko sikar ga pai bang mamme adu gi tha ma kan lei gre adu nata ba di ai ko se national politics da chang bang ba mi che ko na sem dri mane sem dri ba gi na kari no da ai ko ne politician ne thara li politician na ta oi da ba uji tune ai ko politician lei ta ba ne ko wa ri che politician na sa bang ta ngai gi ba na ta gi tiga da na politician oi gi ba gumba businessman na politician oi gi bagum ba adu banga tangai ba aseng ba politics te seba meeting do palete ko kulle lo le ho ba tare any party da BJP do go you adagi Congress do go you senga politics to je meeting je namdar ga lo intam biram ba adagi kenwana asa ba politician tikada adagi la ko politician adagi business adagi la ko politician corporate house ke politician mai amduna mo sinjela sekidna aseng ba politician je ko le namma tam biram me ba ite every party da National party ojo regional party ojo ko adul ne ubaduna party ji ke da doi ko ka bangam da national politics ko sau ya bangam de ba to thing badi national politics ta sau ya an ga do ne ba ko ji kana sin chida local party ji le liber branch sin ne sunat ka ma gi ni sin ne su na sin ji tha laga national level da ko shi yaringe party se to ga do ne ba adu ta wal laga di ngai national party ji mo gi kano pari ba kare ai tare steering party ba kabu maratu da che AICC da yaura ba magi central executive da yaura ba dagi kano da adugum basing guda ekoi gi manipur gi me tu yaw taraga di dagi parliament ma phom kan du so ekoi ngam godo gune ba adugi thak to leita dana ne ekoi da wari se sam na ekoi political consensus oi da ba asi oi da ba ya de ne ba mama udik naro mem hore kan da gi lanje da si idea se polai ne ba political consensus oi hokda ba dina adagi amarom da mo koi kuki di political consensus oi da bra ba ko sanam ka to male ai adum tare sing dom ke moi gi na political consensus ya mishing yam da banina masagi keno da koi gi legislation lom da sang ba da moi gi wa ka ni aduna moi gi ka dom do ne sang be ge da bureaucracy da sang ba mo na ada bureaucracy da sang ga masagi political control do moi na sana bagi technique sam ko to thore ba to na tang ho da ba Manipur da su mayam lai adagi Delhi da su da moi gi keno mayam phami ba ko bureaucracy keno chingchida adi executive ki keno se da moi gi control ma kagle gi ba aduna manipulate toraga moi na paisa gi mateng na keno se sanara ba legislator gi sanara ko moi na adugi tactics sam ka moi da political consensus moi gi na kitang keno to mai ge mo da ai na pa me ba gi man tin da ba to pa mo da moi ni tengel ki ni ko do ai ko gi na nakala ni ma lo na ho ho re ma sungam dre lo na bo ho ra ga sangre ai ko je ngai da le ba pangcha ta ra ge yam na culture da diam wang ja ba sports da diam wang ja ba adu ga politics sam sung bureaucracy adu da ko chi ni ma ga le ho re ba adu na ai ko ki kitang da saman nang ni ne ba ko adu de still we have chance ai ko phajana khana si ai ko political consensus oi si adu ga sa political participation ngam ba mi adu thaga piro adu ga dum yani adu ngam makanda national politics ai ko gi khud yaura ka kashi atai delo ne ngam mi na well culture to ba kambu ni ai ko gi ngam da ba mi ngachagi political garo sa participate to ngam ba mi je ko election dum lai ni ma pa cha pai di no ndo pirang ba politician na ba ka cha pai ra de politician de ya mena la ra bo oi ni ko adu ba mayam du thagan na ba gi wa kan ne ko de le hu da na to bani adu buni ai ko na miyam pang ba na hai je ko ado miyam sing ga dong ne na hai se ai ko adum da kitang mai on thela ga candidate se handa tol ka dori ba candidate national park magi keno sike am lagi se mi pa ba patta ba to ne ka le te party du para di hai ubu da bu mire bo dori ba mi do sa gi party du gi keno ni na thak magi ke da do kitang wang na ka bangam ba magi ke ya ta jana le ba party du gi manung da
ꯑꯗꯨꯒꯨꯝꯕ ꯃꯤꯁꯦ ꯈꯟꯕ ꯃꯊꯧ ꯇꯥꯏ ꯑꯗꯣ ꯌꯥꯎꯔꯛꯀꯅꯤ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯊꯣꯛꯂꯛꯀꯅꯤ ꯑꯗꯣ ꯆꯥꯎꯕꯣꯛ ꯑꯃ ꯍꯦꯛꯇ ꯌꯥꯝ ꯐꯔꯦꯅ ꯉꯥꯡꯕ ꯌꯥꯝ ꯍꯩꯔꯦ ꯑꯗꯨ ꯇꯧꯔꯦꯅ ꯍꯦꯛꯇ ꯆꯥꯎꯕꯣꯛ ꯑꯃ ꯊꯣꯛꯂꯛ ꯊꯥꯖꯤꯜꯂꯨ ꯀꯥꯟꯗꯗꯤ ꯑꯗꯒꯤ ꯄꯥꯔꯇꯤꯗꯨꯒꯤ ꯀꯦꯗꯔꯗ ꯃꯥꯁꯤ ꯃꯅꯤꯡꯗ ꯂꯩꯍꯧꯅꯤ ꯍꯌꯦꯡ ꯑꯗꯨꯝ ꯃꯥꯁꯨ ꯀꯨꯏꯔ ꯂꯩꯅꯤ ꯋꯥ ꯉꯥꯡꯅꯕ ꯈꯨꯗꯣꯡꯆꯥꯕ ꯐꯪꯉꯣꯏꯕ ꯐꯅꯌꯥꯝ ꯍꯩꯔꯁꯨ ꯉꯥꯡꯕ ꯌꯥꯔꯣꯏꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠꯇꯨꯁꯨ ꯈꯔ ꯆꯦꯛꯁꯤꯟꯅ ꯌꯦꯡꯁꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯖꯩ ꯑꯗꯨꯒ ꯑꯣꯖꯥ ꯉꯁꯥꯏ ꯇꯤꯚꯤ ꯆꯦꯅꯦꯜ ꯑꯃꯈꯛꯇ ꯈꯟꯅ ꯅꯩꯅꯕꯒꯤ ꯊꯧꯔꯝꯗ ꯉꯔꯥꯡꯁꯤ ꯑꯩꯈꯣꯏ RK ꯔꯟꯖꯟꯅ SK TV OTT ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯑꯣꯏꯔꯤꯕ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜꯁꯤꯗ ꯃꯁꯤꯗ ꯈꯟꯅ ꯅꯩꯅꯕꯒꯤ ꯊꯧꯔꯝꯗ ꯋꯥꯍꯪ ꯍꯪꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯊꯪ ꯊꯥ ꯑꯦꯄ꯭ꯔꯤꯜ ꯃꯦ ꯁꯤꯗ ꯄꯥꯡꯊꯣꯛꯂꯕ ꯌꯥꯏꯅ ꯄꯥꯅꯔꯤꯕ ꯂꯣꯛ ꯁꯚꯥꯒꯤ ꯏꯂꯦꯛꯁꯟꯁꯤ ꯃꯁꯤꯒꯤ ꯃꯃꯥꯡꯁꯤꯗ ꯊꯥ 10-13 ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯁꯤꯗ ꯂꯣꯏꯁꯤꯟꯕ ꯉꯝꯈꯤꯗ꯭ꯔꯕ ꯏꯔꯥꯡꯁꯤ ꯃꯁꯤ ꯑꯅꯧꯕ ꯂꯩꯉꯥꯛꯁꯤ ꯏꯂꯦꯛꯁꯟꯁꯤ ꯄꯥꯡꯊꯣꯛꯄ ꯃꯇꯨꯡꯗ ꯑꯅꯧꯕ ꯂꯩꯉꯥꯛꯁꯤ ꯂꯥꯛꯑꯀꯥꯟꯗ ꯃꯗꯨꯒꯤ ꯏꯂꯦꯛꯁꯟꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ 100ꯅꯤꯒꯤ ꯃꯅꯨꯡꯗ ꯍꯥꯏꯔꯤꯕ ꯏꯔꯥꯡꯁꯤ ꯃꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃꯈꯛ ꯐꯣꯡꯗꯣꯛꯄꯤꯈꯤꯕ ꯂꯩ ꯁ꯭ꯋꯥꯏꯁꯤꯗꯗꯤ ꯑꯣꯖꯥ ꯃꯁꯤ ꯀꯃꯥꯏꯅ ꯂꯧꯕ ꯌꯥꯏ ꯑꯩꯈꯣꯏꯅ ꯃꯁꯤ ꯋꯥꯐꯝꯁꯤꯗ ꯑꯣꯖꯥ ꯃꯁꯤ ꯃꯉꯣꯟꯗ ꯐꯣꯡꯗꯣꯛꯑꯣꯅ ꯍꯥꯏꯔꯛꯄꯗꯒꯤ ꯐꯣꯡꯗꯣꯛꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯈꯟꯖꯕ ꯆꯥꯡꯗ ꯍꯥꯏꯔꯛꯏꯕ꯭ꯔꯥ ꯆꯤꯡꯅꯕ ꯑꯃꯈꯛ ꯑꯩꯈꯣꯏꯗ ꯐꯥꯎꯏꯀꯣ ꯑꯩꯈꯣꯏꯗꯤ ꯉꯟꯇꯥꯅ ꯍꯥꯏꯈ꯭ꯔꯦ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤ ꯏꯂꯦꯛꯁꯟ ꯉꯥꯏꯕꯅꯤ ꯏꯂꯦꯛꯁꯟꯒꯤ ꯇꯧꯕꯅꯤ ꯑꯗꯨꯅ ꯃꯣꯏꯒꯤ ꯏꯂꯦꯛꯁꯟꯅ ꯂꯨꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯅ ꯂꯨꯕ꯭ꯔꯥ ꯍꯥꯏꯕ ꯀꯣꯏꯁꯟꯁꯤ ꯔꯦꯗꯤꯑꯣꯗ ꯀꯦꯕꯤꯁꯟ ꯃꯌꯥꯝꯁꯦ ꯍꯜꯂ ꯌꯦꯡꯕꯤꯌꯨ ꯂꯣꯏꯅ ꯑꯗꯨꯝ ꯑꯩ ꯈꯛꯇ ꯅꯠꯇꯦꯀꯣ ꯉꯥꯡꯕꯤꯔꯤꯕ ꯀꯩꯅꯣ ꯈꯨꯗꯤꯡꯃꯛꯅ ꯑꯗꯨꯗꯤ ꯂꯣꯏ ꯉꯥꯡꯈ꯭ꯔꯕꯅꯤ ꯏꯂꯦꯛꯁꯟꯒꯤ ꯀꯩꯅꯣꯅꯦ ꯑꯗꯨꯏꯗꯨ ꯍꯧꯖꯤꯛ ꯃꯌꯦꯛ ꯑꯃꯨꯛ ꯁꯦꯡꯗꯣꯔꯛꯑꯒꯗꯤ ꯃꯌꯥꯝꯁꯦ ꯄꯩꯁꯥꯎꯅꯗ ꯍꯦꯟꯗꯧ ꯃꯥꯜꯂꯦ ꯑꯗꯨ ꯇꯁꯦꯡꯅ ꯃꯥꯒꯤ ꯋꯥꯈꯜꯗꯒꯤ ꯄꯥꯔꯇꯤꯒꯤ ꯑꯌꯥꯕ ꯌꯥꯎꯔꯒ ꯉꯥꯡꯉꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯄꯥꯔꯇꯤꯅ ꯉꯥꯡꯉꯣ ꯍꯥꯏꯔꯒ ꯉꯥꯡꯉꯛꯏꯕ꯭ꯔꯥ ꯁꯨꯝ ꯑꯆꯨꯝꯕ ꯃꯥꯅ ꯎꯖꯕ ꯄꯣꯠꯇꯨ ꯐꯣꯡꯗꯣꯔꯛꯏꯕ꯭ꯔꯥ ꯑꯗꯨꯒꯤ ꯀꯟꯐ꯭ꯌꯨꯖꯟ ꯑꯃꯗꯤ ꯂꯩ ꯑꯗꯣ ꯆꯨꯝꯕꯗꯤ ꯆꯨꯝꯃꯦ ꯏꯂꯦꯛꯁꯟ ꯉꯥꯏꯔꯛꯄꯅꯦꯕ ꯏꯔꯥꯡꯁꯦ ꯏꯂꯦꯛꯁꯟꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕ ꯊꯣꯛꯍꯟꯈꯤꯕ ꯏꯔꯥꯡ ꯑꯃꯅꯦꯕ ꯍꯧꯔꯛꯄꯁꯨ ꯑꯗꯨꯅꯦ ꯑꯇꯩ ꯑꯇꯩ ꯀꯣꯆ ꯑꯗꯨꯗ ꯃꯌꯥꯝ ꯍꯥꯏꯅꯕꯒꯤ ꯋꯥꯅꯤ ꯁꯦꯛꯁꯟ ꯑꯣꯄꯔꯦꯁꯟꯒꯤ ꯑꯗꯨꯒꯤ ꯑꯗꯥꯒꯤ ꯂꯣꯏ ꯍꯥꯏꯅꯕꯒꯤ ꯋꯥꯅꯤ ꯄꯣꯠꯁꯤ ꯊꯣꯛꯂꯛꯏꯗꯤ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯗꯤ ꯃꯅꯨꯡꯗ ꯐꯨꯝꯃꯝꯕ ꯃꯣꯏꯒꯤ ꯃꯅꯨꯡꯒꯤ ꯄ꯭ꯂꯥꯟꯒꯤ ꯑꯗꯨꯒꯤ ꯑꯗꯥꯒꯤꯗꯨꯅ ꯑꯃ ꯆꯠꯈ꯭ꯔꯒ ꯏꯔꯥꯡꯁꯤ ꯊꯣꯛꯍꯜꯂꯛꯅꯕꯒꯤ ꯃꯑꯣꯡ ꯃꯆꯥꯛ ꯄꯤꯔꯤꯗꯣ ꯄꯣꯈꯥꯏꯍꯜꯂꯛꯅꯕꯒꯤ ꯃꯆꯥꯛ ꯄꯤꯔꯤꯗꯨꯗꯤ ꯀꯔꯤꯅ ꯄꯤꯒꯦꯗ ꯏꯂꯦꯛꯁꯟꯗ ꯁꯤꯖꯤꯟꯅꯔꯨꯕꯗꯩꯅꯦꯕ 2015ꯒꯤ ADC इलेक्शन सिजनरुबा अदगी कनोगी 17गी असेंबली इलेक्शन सिजनरुबा 19गी MP इलेक्शन सिजनरुबा अदुगी एविडेंस लेदना पोते तांगै लेदना अदुना थोलप पोनेबा उजिसु कंट्रोल तो ग्यारगदी अदुदगी लाखोगा कंट्रोल अदुम यानेबा मोइगी सरकार सिलेक्ट ngaidresu moi to topiग्रो ai numin mangani de toge ai adum challenge togi dana ko जिसको तुम इलेक्शन जाब पोनेबा मोगी इलेक्शन के वादो दालोय तो जी अदुसु एमपी में साखंगी रंगदब माले एमसु कंद इलाला इलेक्शन बे पोने जे नुं खंगदो माले जे बो मे न चला कांद न मै काप ले प्लेदना को ए न मै काप ले फ्रे नै रांग वसले न को लोगुती यात्री टेंशन दिले न मै काप तो दिले फन दंगाम ग्रेबा अदुसिसु इलेक्शन की पांबे सिजन ने बा यंग तो न मै काप ले फंग्रमी वोटा दरो यारे ना आई जी वोटर होइना ngसागी सिटीजन होइना उब नतबा सिप एक्सेप्ट नो ngसागी सिटीजनशिप की राइट में आम याव द बचुन की वोट थादनबा टोपी वोटर के नो तोइना उबगी पोने बा को द विलाई छे सिटी याम डेंजरस ट्रेन नमने मसिद मियाम न भात ताउद्रगदी अखोय जे तुम कुपी वरे तोन ने ए मैंने आके थागे चलो हेलो हेलो आई काय खुनजरी फोन तौजरी बेर संडे 6 years होय तराम नोक्सरी काय खुनजरी हाबियो फोरम जेगा ओजाबुसु ऑनलाइन दे लेगिरि ओजाबुसु इकाय खुनजरी अतेंतक पदो जाई पाउ अनि खतम ओजाना समलप पदो दिन थंबिरमो कोई होजिक लाइबा भोट की मतंग से लान दी लोशन लोइबा ngамद्रे अदुगा भोट की लान अमसु लाकदे लान अनि सुदौरे हाइदा आइगी थमोइदा जनी बि सोइना दु सुरनी न खलेबको इसी मिना याव तबो इसन खुलागे मतिक चाना चाना पाइना बनि अदु लान की मया जिदा होजिसे सेंटर दगी मणिपुर दगी ओबिरामद्रे असम दा तोगिबदुदा करोड़ लिसिंग होम ग चंगा थादर मसिना मरम ओइरगा मणिपुर दा ngarang से मु लंबी 50 ग मरी हाइब्रा 50 निपान हाइब्रा कइनो आई सब्जेक्ट टू करेक्शन सेम हौरगनी ना मु फोंदोरे हाइदा अदा अखोगी लांजिगी मरखिदा लांजि लोइसनबिदना बोट अमा लाक्सन बिल मियाम दा अखोगी खोइचां खाबजे दुम हौरे जिना दुम ताबनी को
ꯅꯍꯥꯟꯗꯒꯤ ꯁꯦꯝꯃꯛꯇ꯭ꯔꯒ ꯉꯔꯥꯡ ꯈꯨꯗꯛꯇ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯗ ꯐꯪꯉꯛꯄ ꯈꯕꯔꯗꯨꯗꯩꯗ ꯑꯃꯨꯛ ꯂꯝꯕꯤ ꯁꯦꯝꯕ ꯍꯧꯗꯣꯔꯦꯅ ꯍꯥꯏꯔꯦ ꯁꯦꯝꯕꯗꯨ ꯌꯥꯝ ꯐꯩꯌꯦꯕ ꯑꯗꯣ ꯂꯥꯟꯁꯤꯗꯤ ꯂꯣꯏꯁꯤꯟꯕꯤꯗ꯭ꯔꯦ ꯍꯥꯏꯔꯤꯅꯤꯗ ꯃꯤꯌꯥꯝꯅ ꯍꯥꯏꯔꯤꯗꯤ ꯑꯗꯨꯒ ꯃꯌꯨꯝ ꯃꯀꯩ ꯂꯩꯖꯗ꯭ꯔꯕ ꯃꯣꯏꯗꯨ ꯀꯔꯝ ꯀꯥꯟꯗ ꯆꯪꯍꯟꯕ ꯉꯝꯗꯣꯏꯅꯣ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗ꯭ꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯥꯜꯂꯤꯕ ꯉꯁꯤꯒꯤ ꯂꯩꯉꯥꯛꯁꯤꯅ ꯍꯥꯏꯇꯥꯔꯦ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯤꯁꯨ ꯑꯗꯨꯝ ꯑꯩꯒꯤ ꯑꯣꯏꯕ ꯃꯣꯠꯇꯗꯤ ꯃꯥꯁꯦ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ ꯂꯧꯖꯔꯦ ꯁ꯭ꯇꯦꯠꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯋꯥꯠꯇꯅ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯦꯁ ꯃꯌꯥꯝ ꯊꯥꯖꯤꯜꯂꯛꯏꯁꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯋꯥꯠꯂꯦ ꯀꯔꯤꯅꯣ ꯂꯨꯗꯧꯔꯤꯁꯦ ꯑꯗꯨꯗꯩꯗ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯕ ꯃꯣꯠꯇ ꯁꯨꯝ ꯑꯩꯅ ꯄꯦꯟꯖꯗꯕꯒꯤ ꯋꯥꯅꯤꯀꯣ ꯑꯗꯣ ꯑꯣꯖꯥꯅ ꯑꯩꯅ ꯍꯪꯖꯅꯤꯡꯉꯤ ꯋꯥꯐꯝꯗꯤ ꯉꯁꯥꯏꯒꯤ ꯂꯥꯟꯁꯤ ꯂꯣꯏꯁꯤꯟꯕꯤꯗ꯭ꯔꯕꯅꯤꯅ ꯁꯦꯟꯇꯔꯅ ꯈꯜꯂꯤꯕ ꯃꯑꯣꯡꯗꯨꯗ ꯑꯗꯨꯝ ꯇꯨꯅ ꯄꯨꯟꯁꯤꯟꯕꯤꯔꯒ ꯊꯥꯗꯔꯛꯏꯕ ꯁꯦꯟꯊꯪꯁꯤ ꯑꯩꯈꯣꯏ ꯁꯤꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯉꯁꯤꯒꯤ ꯏꯔꯥꯡꯁꯤꯁꯨ ꯂꯣꯏꯁꯤꯟꯕꯁꯨ ꯉꯝꯗ꯭ꯔꯕꯅꯤꯅ ꯕꯣꯠꯁꯨ ꯂꯥꯛꯁꯜꯂꯦ ꯂꯥꯟ ꯑꯅꯤ ꯁꯨꯕꯁꯤꯒꯤ ꯃꯇꯥꯡꯗꯨꯗ ꯁꯨꯔꯛꯀꯗꯧꯕ ꯃꯥꯟꯕ꯭ꯔꯥ ꯍꯥꯏꯅ ꯑꯣꯖꯥꯗꯁꯨ ꯍꯪꯖꯒꯦ ꯑꯗꯨꯒ ꯏꯔꯣꯏꯕꯗ ꯉꯁꯤꯒꯤ ꯃꯌꯨꯝ ꯃꯀꯩ ꯂꯩꯖꯗ꯭ꯔꯕ ꯃꯈꯣꯏꯗꯨꯗꯤ ꯁꯦꯟꯊꯪꯗꯣ ꯊꯥꯗꯔꯛꯄꯗꯣ ꯑꯗꯨꯅ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯕꯉꯝꯗꯣꯔꯤꯕ꯭ꯔꯥ ꯀꯔꯣꯔ 3,300,500 ꯊꯥꯗꯔꯛꯄꯗꯨꯅ ꯍꯥꯏꯗꯤ ꯃꯌꯨꯝ ꯌꯧꯅ ꯊꯤꯡꯖꯤꯟꯕ ꯉꯝꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯤ ꯍꯥꯏꯇꯥꯔꯦ ꯃꯁꯥ ꯃꯁꯥꯗ ꯌꯧꯍꯟꯕ ꯉꯝꯒꯗ꯭ꯔꯥ ꯀꯥꯟꯅꯕꯁꯦ ꯍꯣꯏ ꯍꯥꯏꯕꯗꯨꯅꯤ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯣꯖꯥꯅ ꯈꯤꯇꯪ ꯇꯦꯟꯇꯛꯅ ꯑꯗꯨꯝ ꯊꯝꯕꯤꯔꯝꯃꯣ ꯊꯥꯒꯠꯆꯔꯤ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯇꯥꯃꯤꯟꯅꯁꯤ ꯑꯣꯖꯥꯗꯒꯤ ꯉꯁꯥꯏꯒꯤ ꯀ꯭ꯔꯣꯔ 1,500,000ꯒꯤꯗꯣ ꯍꯣꯏ ꯑꯣꯖꯥ ꯑꯗꯨꯗꯤ ꯂꯥꯟꯕ ꯍꯧꯔ ꯃꯥꯜꯂꯦ ꯑꯗꯨ ꯈꯛꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯊꯨꯝꯖꯕꯗ ꯂꯥꯎꯊꯣꯛꯈꯤꯕꯗ ꯉꯥꯏꯔꯤ ꯂꯝꯕꯤ ꯀꯣꯏꯂꯥꯁ ꯊꯥꯕ ꯃꯌꯥꯝ ꯎꯏ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯃꯁꯤ ꯃꯌꯥꯗꯀꯣ ꯑꯗꯣ ꯀꯔꯝꯕ ꯃꯇꯝꯒꯤ ꯋꯥꯛ ꯑꯣꯔꯗꯔꯒꯤꯅꯣ ꯃꯃꯥꯡꯒꯤ ꯀꯨꯏꯅ ꯊꯥꯍꯧꯗꯕ ꯃꯃꯥꯡꯒꯤ ꯋꯥꯛ ꯄ꯭ꯂꯥꯟꯒꯤ ꯋꯥꯛ ꯑꯣꯔꯗꯔ ꯑꯔꯤꯕ ꯁꯨꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯧꯖꯤꯛꯀꯤ 1,500,000ꯗꯨꯒꯤ ꯍꯥꯟꯕ ꯇꯥꯟꯅꯗꯅ ꯁꯨꯒꯟꯅꯔꯛꯏꯕ꯭ꯔꯥ ꯀꯔꯤꯅꯣꯗꯤ ꯈꯪꯗꯦ ꯂꯝꯕꯤ ꯁꯦꯝꯕ ꯈꯔ ꯎꯏꯀꯣ ꯍꯟꯗꯛ ꯑꯗꯣ ꯀꯨꯏꯅꯗꯤ ꯁꯦꯝꯃꯛꯇ꯭ꯔꯕꯅꯤ ꯑꯗꯨꯒ ꯀꯨꯏꯅꯁꯨ ꯀꯥꯏꯔꯒ ꯂꯩꯔꯛꯄ ꯍꯥꯏꯁꯤ ꯇꯣꯏꯅ ꯆꯠꯄ ꯂꯝꯕꯤ ꯌꯥꯎꯋꯦ ꯍꯧꯖꯤꯛ ꯁꯦꯝꯃꯛꯏꯁꯤꯗ ꯉꯔꯥꯡ ꯅꯍꯥꯟ ꯀꯣꯏꯂꯥꯁ ꯇꯩꯍꯧꯔꯦ ꯀꯣꯏꯂꯥꯁ ꯇꯩꯍꯧꯔꯦ ꯍꯥꯏꯁꯤ ꯀꯩꯅꯣꯅ ꯁꯥꯎꯅꯤꯡꯒꯗ꯭ꯔꯥ ꯊꯤꯀꯥꯗꯥꯔꯁꯤꯡꯅ ꯁꯥꯎꯅꯤꯡꯒꯗ꯭ꯔꯥ ꯀꯣꯏꯂꯥꯁ ꯊꯥꯍꯧꯔꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯨꯝꯕ ꯐꯤꯕꯝ ꯈꯔ ꯎꯏ ꯂꯥꯟꯁꯤ ꯃꯅꯨꯡꯒꯤ ꯑꯀꯨꯞꯄ ꯂꯥꯟ ꯑꯃꯁꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯒꯗꯧ ꯃꯥꯜꯂꯦ ꯉꯁꯥꯏꯒꯤ ꯀ꯭ꯔꯣꯔ ꯃꯨꯟꯅꯕꯒꯤ ꯑꯗꯒꯤ ꯑꯃꯨꯛ इलेक्शन सेंग लापकांदा कॉलर हाइबिरे जम सुमी विकी नोंगोय पिखलो आरेगा पिखतबा मैम लेरिसे ओय जा गरंगना सुंग निमोनि मुंताबदा नोंगोय लापा मरंता नोंगोय करबा तबो यावसले ये तोसांगे हाइबनिको आइना हंदमते अदुगी थाकोबो यौना तौनरे हाइबा पोदमा सिलिंदरे अदो मसी अदुम मांगजोना नाय कोइदे दम हाइदिगी इलेक्शन की प्लान ने ये पोसे नंग इलेक्शन में लाखोरे इलेक्शन जिद्दा बायोक बायोक बोसी का दया दे हबगी के नोमा लांगना बनिना मदुगी औरांग अमा तौनरा बनि हाइसे अखोय ngana इजेग्रे को अदुना लांदे दुम लेरे कोई नोंगमैथि याम पाइने दि मिसि मिना थोको बुदियान देये अदुगी के नोमा चले एक्टरम चले नोंगमै पाइबे मसेन जे के कापना गंदे पाइबेना पाइदेबदा कापने पाइबगा पाइबगे जि कापसन देबो को अयाम थोइसी अपाइबदुना पाइदर जगह कापम्बा अतोपगी मो पाइब जगह दुना अतोपगी पाइदब जगह अमु तिरगा कापा अदुनि तौना दुइसे पाइब मसेन दोनजनरगा बिस्वा पामना दबनि कोइगी लान तम नतना अदि तम तथोगा सिबाय मसेन उनरगा कापना बादु नतना कोइगी मिरक्ता गैदे तबगी देदुना तने अदगी कोकी लानसो अदुनिदना कोकी खुलाय पाइबदुना मिचम खुलाय पाइदब मरक्ता तंगलगा कापसलम बने आबा तौनरिसे अखोई कामबुना अदु डिपेंड तौनब होनरुबा अदु बतिवानेबा अदो पाइबा मसेन दो अंजन कामना बिदि पानदे सिनदे अदुम लाम लाम अदुम कामना लेनेबा अगी पाइदबदा जंगलगा हातलंबदुगी वानेबा तौनरिबा पोसेको अदो ओजे इलेक्शन की कनोसिदा स्वादुने थोको रिसे सिदने मियामगी कुंसियम लाइबा किदुते अदो नोंमैसे हम कायना पाइनग्रबुदी अदुम नाकना निमा फजना पाइनग्रबुदी कामना बैसांग जे हन्दी हन्दरकने तोंगा बैसांग करा हन्दने अदुदमो अदु ताहनबसु सुम्ब्रा तिसु कयमकांदा एकोय वारी लै कनोदा यूएसए की अमेरिकन सोसाइटी जे हौगलप मतंदुदा सुमाइना कामना बै पोथ्याम तोंबा मोरना टेक्सास की कनोगी जगह सिदा वाइल कनोसिसे अदना मै दिसिना मी को दिमा नोंमै बाइबगी ऑर्डर से पिथोय हाय अदुगा रूल लमा याम कन्ना सेंबा लाइ पाइबा मी मना पाइदबा मी मा हालमगदी
ꯑꯗꯨ ꯃꯥꯁꯤ ꯗꯦꯠ ꯁꯦꯟꯇꯦꯟꯁ ꯄꯤꯕ ꯑꯗꯨꯒꯤ ꯔꯨꯜ ꯑꯃ ꯁꯦꯝꯕ ꯃꯣꯏ ꯂꯣ ꯑꯃ ꯁꯦꯝꯕ ꯑꯗꯩ ꯑꯩꯅ ꯃꯤ ꯑꯃ ꯀꯥꯞꯀꯦꯅ ꯍꯥꯏꯇꯥꯔꯒꯗꯤ ꯃꯥ ꯅꯣꯡꯃꯩ ꯄꯥꯏꯔꯝꯗ꯭ꯔꯒꯗꯤ ꯅꯣꯡꯃꯩ ꯄꯥꯏꯗꯕ ꯃꯤꯗ ꯑꯩꯅ ꯀꯥꯞꯄꯒꯗꯤ ꯑꯩꯁꯨ ꯗꯦꯠ ꯁꯦꯟꯇꯦꯟꯁ ꯐꯪꯒꯅꯦꯕ ꯁꯤꯕꯩ ꯗꯟꯗꯤ ꯄꯤꯅꯦꯕ ꯑꯗꯨ ꯂꯥꯎꯊꯣꯛꯈꯤꯕ ꯃꯇꯨꯡꯗꯒꯤꯗꯤ ꯁꯨꯝ ꯇꯞꯅ ꯑꯩꯈꯣꯏꯒꯤ ꯃꯤ ꯌꯥꯅꯕꯒꯤ ꯀꯩꯅꯣꯁꯦ ꯍꯟꯊꯔꯛꯈꯤ ꯍꯥꯏꯕ ꯋꯥꯔꯤ ꯑꯃ ꯑꯍꯜ ꯂꯃꯟꯁꯤꯡ ꯂꯤꯕꯤꯕꯅꯦ ꯑꯩ ꯗꯣꯀꯨꯃꯦꯟꯃꯛꯇꯤ ꯈꯪꯗꯦꯀꯣ ꯑꯗꯨꯃꯥꯏꯅ ꯑꯃ ꯂꯩ ꯑꯗꯣ ꯑꯩꯈꯣꯏꯒꯤꯁꯨ ꯑꯗꯨꯒꯤ ꯁꯤꯆꯨꯋꯦꯁꯟꯗꯨꯗ ꯂꯥꯛꯇꯣꯔꯕ꯭ꯔꯥ ꯑꯗꯨꯒꯤ ꯄꯣꯠꯁꯤꯁꯨ ꯑꯩꯈꯣꯏ ꯈꯔ ꯀꯩꯅꯣ ꯇꯧꯕ ꯇꯥꯏ ꯑꯗꯣ ꯄꯨꯝꯅꯃꯛꯁꯤ ꯉꯥꯛꯊꯣꯛꯁꯦꯅ ꯍꯥꯏꯔꯒꯗꯤ ꯔꯨꯜ ꯑꯣꯐ ꯂꯣ ꯆꯠꯅꯕ ꯍꯥꯏꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯚꯤꯂꯥꯏꯁ ꯁꯣꯁꯥꯏꯇꯤꯅꯦꯅ ꯂꯩꯖꯔꯕꯅꯤꯀꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯔꯨꯜ ꯑꯣꯐ ꯂꯣꯁꯤ ꯐꯖꯅ ꯆꯠꯅꯅꯕ ꯇꯧꯕ ꯃꯗꯨꯒꯤ ꯃꯊꯧꯅ ꯀꯅꯥ ꯂꯩꯉꯥꯛ ꯒꯣꯚꯔꯟꯃꯦꯟꯗꯨ ꯃꯥꯒꯤ ꯍꯦꯗ ꯑꯣꯏꯔꯤꯕ ꯂꯨꯆꯤꯡꯉꯤꯕ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯦ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯦ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯒꯤ ꯃꯈꯥ ꯌꯥꯝ ꯄꯣꯜꯂꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯗꯣ ꯌꯦꯡꯁꯦ ꯀꯗꯥꯏꯐꯥꯎ ꯌꯧꯅ ꯃꯥꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯗꯨ ꯂꯧꯕ ꯉꯝꯒꯦꯗꯣ ꯑꯩꯈꯣꯏ ꯃꯇꯝ ꯉꯥꯏꯕ ꯇꯥꯏꯌꯦꯅ ꯑꯗꯨꯃꯥꯏꯅ ꯊꯝꯖꯩ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯉꯁꯤꯁꯤ ꯑꯣꯖꯥ ꯇꯉꯥꯏꯐꯗꯕ ꯊꯧꯔꯝ ꯑꯃꯈꯛ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯧꯔꯝꯁꯤ ꯈꯤꯇꯪ ꯇꯦꯟꯁꯤꯟꯖꯒꯦ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯀꯣꯜ ꯑꯃꯇꯪ ꯂꯧꯈꯠꯆꯔꯒ ꯊꯧꯔꯝꯁꯤ ꯂꯣꯏꯁꯤꯟꯖꯒꯦ ꯍꯜꯂꯣ ꯑꯗꯨꯝ ꯁꯨꯕꯂꯥꯁꯤꯡ ꯈꯥꯡꯕ ꯃꯁꯥꯃꯛꯇꯅ ꯊꯧꯔꯝ ꯃꯄꯨꯡ ꯂꯤꯁꯤꯡ ꯑꯃ ꯅꯤꯐꯨꯅ ꯈꯨꯟꯖꯩ ꯑꯣꯖꯥꯒꯤꯁꯨ ꯑꯆꯤꯟꯕ ꯂꯩꯅ ꯍꯧꯖꯤꯛ ꯇꯥꯛꯄꯤꯔꯦ ꯑꯩ ꯄꯥꯎꯁꯤ ꯄꯦꯟꯅ ꯊꯝꯖꯔꯒꯦ ꯑꯩꯈꯣꯏꯒꯤ ꯄꯥꯎꯁꯤ ꯉꯁꯤꯃꯛꯀꯤ ꯄꯥꯎꯗꯤ ꯑꯣꯏꯖꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯃꯈꯛꯇꯪ ꯑꯩ ꯊꯝꯖꯒꯦ ꯍꯥꯏꯕꯤꯌꯨ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯅꯍꯥꯟ ꯐꯣꯡꯗꯣꯛꯄꯤꯕ ꯋꯥꯐꯝ ꯑꯃꯈꯛꯇ ꯑꯩꯈꯣꯏꯒꯤ ꯍꯧꯈꯤꯕ ꯂꯥꯜ ꯑꯁꯤ ꯅꯨꯃꯤꯠ 4-5ꯁꯤꯗ ꯂꯣꯏꯁꯤꯟꯕ ꯌꯥꯔꯝꯕꯅꯤ ꯑꯗꯨꯕꯨ ꯆꯦꯛꯁꯤꯜꯍꯧꯗꯕ ꯈꯣꯡꯊꯥꯡ ꯑꯃꯗꯒꯤ ꯃꯁꯤ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯏꯁꯥꯁꯨ ꯌꯥꯏ ꯃꯥꯁꯨ ꯌꯥꯔꯤꯕꯁꯤ ꯑꯩꯁꯨ ꯊꯥꯒꯠꯂꯤꯕꯅꯤ ꯑꯗꯨ ꯑꯩꯅ ꯍꯦꯟꯅ ꯅꯣꯛꯅꯤꯡꯉꯤꯕꯗꯤ ꯁꯤꯒꯨꯝꯕ ꯂꯩꯕꯥꯛꯀꯤ ꯂꯨꯆꯤꯡꯕ ꯑꯃꯅ ꯉꯥꯡꯊꯣꯛꯈꯤꯕ ꯋꯥꯁꯤ ꯀꯃꯤꯠꯃꯦꯟꯗꯤ ꯏꯔꯩꯃꯛ ꯂꯩꯇꯕ ꯃꯤ ꯃꯑꯣꯡ ꯑꯃꯗ ꯍꯦꯛ ꯉꯥꯡꯊꯣꯛꯄꯤꯔꯛꯄ ꯅꯨꯃꯤꯠ 4-5ꯅꯤꯗ ꯏꯔꯥꯡꯁꯤ ꯂꯣꯏꯁꯤꯟꯕ ꯌꯥꯕꯅꯤ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛ ꯊꯥ 10 ꯃꯄꯨꯡ ꯐꯥꯖꯤꯜꯂꯒ 11 ꯐꯥꯔꯕꯁꯤꯗ ꯂꯣꯏꯁꯤꯟꯕ ꯌꯥꯗꯅ ꯂꯩꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯈा ꯇꯥꯖꯔꯤꯕꯅ ꯑꯗꯨꯒꯨꯝꯕ ꯔꯦꯂꯤ ꯑꯃ ꯆꯨꯔꯆꯥꯟꯄꯨꯔꯗ ꯆꯠꯈꯤꯕ ꯔꯦꯂꯤꯗꯨ ꯏꯆꯝ ꯆꯝꯅ ꯆꯠꯀꯗꯕ ꯃꯥꯜꯂꯝꯃꯤ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯏꯔꯥꯡ ꯑꯃ ꯁꯥꯒꯠꯅꯕ ꯏꯔꯥꯡ ꯑꯣꯏꯔꯛꯈꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯁꯨ ꯇꯥꯖꯩ ꯃꯁꯤ ꯑꯩꯈꯣꯏ ꯏꯟꯇꯦꯂꯤꯖꯦꯟꯁꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯦꯛꯁꯤꯟꯕ ꯑꯃ ꯌꯥꯝ ꯁꯤꯡꯅ ꯂꯩꯌꯦ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯆꯥꯎꯈꯠꯂꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯃꯥꯡꯗꯁꯨ ꯇꯥꯖꯈ꯭ꯔꯦ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤꯕꯅꯤ ꯏꯟꯗꯤꯌꯥꯒꯤ ꯏꯟꯇꯦꯂꯤꯖꯦꯟꯁ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯉꯦ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨ ꯀꯔꯤꯒꯤꯗꯃꯛꯇ ꯑꯁꯤꯒꯨꯝꯕ ꯂꯨꯞꯍꯣꯜꯁꯤꯡꯁꯤ ꯈꯪꯍꯧꯗ꯭ꯔꯤꯕꯅꯣ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜꯅ ꯉꯥꯡꯈꯤꯕ ꯋꯥꯁꯤ ꯍꯦꯛ ꯍꯦꯛ ꯅꯣꯛꯅꯤꯡꯕ ꯋꯥ ꯌꯥꯝ ꯉꯥꯡꯉꯛꯄꯁꯤꯗ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯃꯇꯥꯡꯁꯤꯁꯨ ꯅꯣꯛꯅꯤꯡꯕ ꯋꯥ ꯑꯃ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯑꯣꯖꯥꯒꯤ ꯃꯣꯠ ꯈꯤꯇꯪ ꯂꯧꯖꯒꯦꯅ ꯇꯧꯖꯕꯅꯤ ꯍꯣꯏ ꯇꯥꯃꯤꯟꯅꯁꯤ ꯑꯣꯖꯥꯗꯒꯤ ꯅꯣꯛꯄ ꯀꯤꯕꯒꯤ ꯋꯥꯅꯦ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ 4-5ꯅꯤꯗ ꯂꯣꯏꯁꯤꯟ ꯌꯥꯏꯗ ꯑꯗꯨꯝ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯈꯪꯉꯦ ꯂꯣꯏꯁꯤꯟꯗꯕꯗꯨꯒꯤꯅꯤ ꯃꯌꯥꯝ ꯁꯥꯎꯅꯩꯁꯤꯅ ꯅꯍꯥꯟꯋꯥꯏ ꯃꯥꯅ 4-5ꯅꯤꯗ ꯂꯣꯏꯁꯤꯟꯕ ꯌꯥꯏꯅ ꯍꯥꯏꯈꯤꯕ ꯑꯗꯨꯃꯥꯏꯅ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯌꯥꯔꯤ ꯍꯧꯖꯤꯛꯇꯤ ꯌꯥꯗꯕ ꯀꯩꯁꯨ ꯂꯩꯇꯦ ꯑꯗꯣ ꯌꯥꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯑꯗꯨ ꯈꯪꯗ꯭ꯔꯒꯗꯤ ꯈꯪꯗꯦꯀꯣ ꯑꯗꯣ ꯇꯥꯛꯑꯣ ꯍꯥꯏꯔꯒꯅ ꯇꯥꯛ ꯇꯥꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯇꯥꯛꯀꯦꯅ ꯆꯪꯕꯕꯨꯗꯤ ꯑꯔꯨꯕ ꯐꯤꯕꯝ ꯑꯃꯅꯤ ꯑꯗꯨꯃꯗꯤ ꯌꯥꯔꯣꯏꯕꯀꯣ ꯑꯗꯣ 4-5ꯅꯤꯗ ꯑꯝꯇ ꯂꯣꯏꯁꯤꯟꯅꯕ ꯄꯥꯝꯕꯩ ꯑꯝꯇ ꯇꯥꯛꯄꯤꯌꯨ ꯇꯧꯒꯦꯅ ꯍꯥꯏꯔꯒꯕꯨꯗꯤ ꯑꯗꯨꯝ ꯇꯥꯛꯅ ꯃꯌꯥꯝ ꯊꯣꯛꯂꯛꯀꯅꯤ ꯑꯩꯈꯣꯏꯅꯕꯨꯗꯤ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯦ ꯑꯗꯣ ꯇꯥꯛꯄ ꯉꯝꯕ ꯃꯌꯥꯝ ꯂꯩꯌꯦꯕ ꯑꯗꯨꯒꯤ ꯑꯗꯨ ꯁꯨꯝ ꯍꯥꯏꯔꯤꯕ ꯑꯗꯨꯅꯤꯗ ꯑꯩꯈꯣꯏꯁꯤ ꯉꯁꯥꯏꯒꯤ ꯅꯣꯛꯇꯕꯒꯤ ꯋꯥꯗꯨ ꯑꯗꯨꯝ ꯅꯣꯛꯄꯤꯅꯤꯡꯕ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯤ ꯑꯩꯈꯣꯏꯗꯤ ꯀꯤꯗꯅ ꯅꯣꯛꯇ꯭ꯔꯦ ꯑꯗꯨꯒ ꯑꯗꯨꯒꯤ ꯋꯥꯐꯝꯗꯨꯁꯨ ꯑꯩꯈꯣꯏ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯇꯁꯦꯡꯕꯗꯤ ꯏꯔꯥꯡꯁꯤ ꯈꯨꯠꯁꯦꯝꯒꯤ ꯏꯔꯥꯡꯅꯤ ꯑꯩꯈꯣꯏꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯒꯗꯕꯅꯤ ꯀꯅꯥꯒꯤ ꯏꯟꯇꯔꯦꯁꯇꯅꯣ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯃꯨꯟꯅ ꯌꯦꯡꯗꯣꯔꯤꯁꯦ ꯊꯣꯛꯏꯕ ꯏꯔꯥꯡꯁꯦ ꯀꯅꯥꯒꯤ ꯏꯟꯇꯔꯦꯁꯇꯅꯣ ꯀꯨꯀꯤꯅ ꯃꯌꯥꯝ ꯂꯣꯏ ꯍꯥꯏꯀꯣ ꯑꯗꯣ ꯀꯨꯀꯤꯒꯤꯁꯨ ꯃꯌꯨꯝ ꯃꯀꯩ ꯊꯥꯗꯣꯛꯇꯅ ꯌꯨꯝ ꯃꯩ ꯊꯥꯗꯅ ꯆꯦꯟꯈꯤꯕ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯌꯥꯎꯔꯤ ꯏꯝꯐꯥꯜ ꯑꯗꯒꯤ ꯄꯦꯔꯤ ꯀꯩꯅꯣ ꯃꯌꯥꯝꯁꯤꯗ ꯃꯣꯏꯗꯨꯒꯤ ꯐꯦꯚꯔ ꯇꯧꯔ ꯇꯧꯔꯤꯁꯤꯀꯣ ꯆꯤꯡ ꯃꯅꯨꯡꯗ ꯃꯄꯨꯟꯁꯤꯒꯤ ꯆꯨꯔꯆꯥꯟꯄꯨꯔ ꯌꯧꯅ ꯊꯣꯛꯄ ꯉꯝꯖꯗꯕ ꯏꯝꯐꯥꯜ ꯌꯧꯅ ꯀꯥꯔꯛꯄ ꯉꯝꯗꯕ ꯀꯨꯀꯤ ꯂꯥꯏꯔ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯅꯤ ꯃꯣꯏꯒꯤ ꯏꯟꯇꯔꯦꯁ ꯇꯧꯔ ꯇꯧꯔꯤꯁꯤꯀꯣ ꯀꯨꯀꯤ प्रजा ꯃꯌꯥꯝꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯔꯕꯖꯥꯠꯅꯣ ꯄꯩꯁꯥ ꯀꯌꯥꯝ ꯄꯥꯏꯔꯕꯖꯥꯠꯅꯣ ꯃꯣꯏ ꯍꯤꯡꯕꯒꯤ ꯊꯥꯛ ꯀꯌꯥ ꯌꯥꯝ ꯋꯥꯡꯉꯕꯖꯥꯠꯅꯣ ꯃꯣꯏꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯥꯝꯕꯩꯁꯤ ꯀꯔꯤꯒꯤꯅꯣ ꯑꯗꯣ ꯂꯥꯏꯔꯅ ꯂꯩꯔꯒ ꯉꯁꯥꯏꯒꯤ ꯌꯥꯝ ꯅꯦꯝꯕ ꯊꯥꯛꯇ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯗꯨꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯋꯥꯈꯜꯗꯨ ꯃꯣꯏꯗ ꯈꯜꯂꯝꯒꯗ꯭ꯔꯥ ꯑꯗꯨꯒꯤ ꯀꯣꯛꯇꯨ ꯃꯣꯏꯗ ꯌꯥꯎꯔꯝꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯁꯤ ꯀꯔꯤꯅꯣꯁꯤ ꯃꯣꯏ ꯈꯪꯉꯝꯒꯗ꯭ꯔꯥ ꯀꯣꯏꯁꯟ ꯃꯌꯥꯝ ꯑꯃ ꯊꯣꯛꯏꯕꯀꯣ ꯑꯗꯣ ꯐꯣꯔ ꯍꯨꯝ ꯀꯅꯥꯒꯤꯅꯣ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯀꯅꯥꯒꯤꯅꯣ ꯀꯅꯥꯒꯤ ꯏꯟꯇꯔꯦꯁꯇꯅꯣ ꯑꯗꯨ ꯑꯃꯨꯛꯇꯪ ꯀꯨꯞꯅ ꯌꯦꯡꯁꯦꯕꯀꯣ ꯑꯗꯨ ꯌꯦꯡꯉꯛꯄ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯏꯟꯇꯔꯦꯁ ꯁꯥꯞ ꯇꯧꯗꯣꯔꯤꯁꯤ ꯈꯔ
มวยคาราโกคาราที่ปัญหาอย่างมันต้องมาแต่จ้าไม่สุรมวยมุกಅದು ಮೋಯ್ದುಗ ಅದಗಿ ಐಕೋಗಿ ಮೈತೈದಗಿ ಸುಖರ ಅದಗಿ ಮೈತೈ ಸುಖಿ ಜನತ ಬಾತೋ ಪದಗಿ ಸುಖರ ಮಯಾಂಗದಗಿ ಸುಖರ ಮೋಯ್ ಖರಗಿ ಇಂಟರೆಸ್ಟ್ ಮಿಸಂ ಮಿಯಾಂಬು ಕೋಟ್ಲಗ ಸಾನಬನೆಬ ಇದಿ ಮೇ ಖೆಂಗೆಬ ಮಿಸಂ ಮಿಯಾಂಬು ಹಾ ಕೆನತೋನ್ ಬನೆಬ ಹಮೆಂಗ್ ವಯನ್ ಬನೆಬ ಬಲಿ ಹಮೆಂಗ್ ವಯನ್ ಬನೆಬ ಕೋ ಐಕೋಯಿ ಸಿ ನೈ ಖಾಯ್ ಬನೆಬ ಮೋಯ್ ಮಯಾಂಗ್ ಇಂಟರೆಸ್ಟ್ ಫಂಗ ಬೋನಬದ ಅದು ಸಿಗಿ ಪೋಸೆ ಐಕೋಯಿ ವಾಖನ್ ತಾರಕಂದ masagi adugi miyam gi wakan kanda ba miyam bu sana potong na kali ba kambu do adugi du koina thaidok pa ngam makanda mokoi du dan di bi ngam makanda mokoi du kangdok pa ngam makanda ekji ngai ka ba kenu do mahal ka dong ne ba chi kangdok pa lu ro ba lenga chin ta gen to di kisun na te ba to lenga che in favor of ko gi kenu do kasagi mission praja lai me an di favor le ba lenga na te ba haje baya ko machin da du aram baya du to wi crore som yang kai ta re du to ngang nan de mem hai ri ko gi crore som yang kai jibu ko na phang ga dro phang ngoi da ko de saruk thung to man de moi khara yen na bo na ba da moi ma sen lan pok to rim ne ba moi manung da sika ma sen na ram dorim ne kan ram dorim ne tan ja tra ga sika ma sen no mai kam na ki dorim ne man ti ma sen kan na ki dorim ne dum adu mai am do sai ngai na ba lo ra kan da ai de di tunga dori si karino koi nung machin kara ko la machin kara dai kana mo peka tunga pe ai ko adu ji pone jile dori ba pase sigi system jine ba ai ko ne sin to ko pada kale ri se ai ko ne wakan ta men ba da kale ri si ne ba aduna in every steps ai ko na forum kana interest no ai ji ko wakan nang kan ba hira kan da ko sing ba do ra ka do ne ba ko na prajamiam pangi na ai jeri si adu ko ba sing du ne ba ado democratic system ni ko dalai ri se tawri ba thaba ko di masigi mapu se mission praja sini mapu ri ba mission praja sini min mai pang dradi mapu du ne jing gen bangam dradi thaba sori ba kambu tu ne yor orang gi ba bila mati orang gi ba ka ngoy ba mapu ji sing ba matau ta ri ba adom de yang aga aje bani adana kana gi interest no achi masih ko ngasi de gi di pasena kamina se na yed mani pasaki oi thag chari oja ngasi go nadi matang se dei pau go mari lena na khangmina si thorum si matang si tension jari ngasi ge thorum se da ges oina lengsin biraga thorum si bo he na mapung fan biram ba thoya biram bo ja doctor sm sanasam academician oja bulu silak pada muka nai kai khumne chapu go loina na thag chaba phongtok chiri oja lang ko ka ki na bo chare loina na thorum si chatha jering manung da call to biraga thorum si bu saruk ya biram ba loina na thorum si youtube live streaming facebook live ki khuthang da loina na radio gi thong da ta bi ba khuding pu sulo silak pada muka na pom na muk pu kong san ba thoksom nei kai khumne jabu go loina na thagat chaba phongdok chari